amukta kan khanjage aikoi treasury bench amadi opposition bench ta phambi gadaba marup sing aikoi ming oina mamta panjadra kasu lengkhat piraknaba khanganjari loinana aikoi gi ngasi pangthok chariba sigumlaba open debating competition asida aikoi ahanba amadi mathang manau naina space mathang manau naina piba si aikoi lottery system da mayamgi mangda ubiriba kokta ani sidagi treasury ama adagi opposition ama haidana mathang manau naina lokhat charaga aikoi hairiba debate competition asi pangthok chagani loinana aikoi pangthok chagadoriba debate competition asigi aikoi maximum minute asi 5 minutes oijagani 4 minutes ta aikoi warning bell ama khak pijarakani loinana 5 minutes ta aikoi maximum minute oijagani loinana hairiba debate competition asigi aikoi medium asi english amadi manipuri da animaki khudong chaba duma thamjari maka tarakpa asidi ngasigi debating competition asigi speaker oibiriba ikai khumna jebe oja Dr. Chinglen Maisnam Professor Department of Economics Manipur University da sinajari sound dum yaw taba nuai adum nil ba akhoi ahan mamakta da khoi sinbi langbi ba singi mafamda aibu ngasigi position hai tare speaker gi sigi position si bibi bagi damak Thakataba Phangdukchari atu mangda lingshin biriba koi jury members sing atu participants sing atu waja sing punamak akhoi gi ngasigi house ki mode oriba opinion topic yamaru eba topic atu ngasi si yam sumaru eba koi gi human rights ki numit su eba nina adu Kanglei topics ki su yam mari leine adu ngasigi asugumba debate competition topic na Thabak Phangdabagi masing Hengatlakliba se Masagi Ashonbanani ayamaru ane khale ngasigi bukat piriba mai hiram si aini yaujaba hai tare kharangai ne sum ujaba da khwaidagi maru oiba topic singi marakta masi amani aduga iriba wahai se iriba wahai hai tare manipuri de izaraga shu hozigi laiba global gi contemporary koi gi hozigi laiba discourse ki su amri leine sigi pot se and think globally act locally atai dudi yam hena haijaroi unemployment naisi masa masagi ashonman oire ini haibese masa haiba pos individual haibese sidaida koina laise karigino kaidu adugidu noina koi neina bada mayam khangna ramani ko yam hena dui matang dadi yam thamjara roi only thing is koina manu yamna critical haitare critical thinking is skills em masi promote tongna bagi leptana sathariba adumba debating competition gi saruk amani ngasigi yamaru herba topic not only student mark khatana tana ngasi manipur da lebe intellectual sing academic circle policy makers sing mark tabokta ngasigi hiram sa masi phong namadi haidi open on debate to ya ba dum makal gi yamaru eba hiram amani haibaduni ina tamjari si yam nungai ado aina koigi honorable koigi jury members sing su hum mangdeling sin bire ado mapung oina koigi jury members sing gi thabak ni
ayam tawgadori si ai gi disum nagi order du ngak na bo honabagi gakiwani tasengna nakoi gi tawgadori ban khoi performance loan da boiro loan ngang ma matamda adum ne adum khangamani haujiti am section bazu changi section bada natana simasu aina ruling amadi opposition bench le biriba koi debater singda aina appeal tawjaning bise haujiti noina matungda tawramabudi ai matungda noina debate yawa matamda di khwai maroi ba singi marakta maroi bisi parliamentary gi ba haitare loan si parliamentary oi de haibigi potsi si amaroi banina marksu si noi keri tawdoi niam jawna si leibanina koi matam gi parliament lok sabha da handak kisu arangani july do ramning khale magi loan se karma loan sinaba yadi ka hebse masi adum fonge list ponge handak 2022 gi july da phong gi yam hapchan gre adu gi hapchan besing du manung da criminal haibo haibe ade leidna ko adagi mamang de koi huram ba ka hebsi haibe ade adi criminal haibe ade adagi koi gi personal attack to ba ade madu du sinaga da loan masing ga ji putok tana parliament madugi booklet ka fongi bane aduna yaringe koi gi parliamentary oiba wahai wata sumbasi sinan bo honaba aduga nakhoi gi marksi matter language presentation mayam si loina subsalaga marksi sam or kanda out of 100 tuni noina phangdui si adu tongan pibesdi no yambani na oza sing chene yang wai haidi tongan no gi manner da adigi no substance da language da madu tongan pida lei matam da wa bani na out of 100 haitare 100 gi manung da lo yaure khalakanda jury members sing na se 30 40 50 60 70 atuma na pigi beduna Masagi matam du sep khardi oidoi branding sigi ji debater sing yam yami na ruling gisu opposition gi yam bani na phangi bisi minute manga hatani aduna aina haijaning bade nogi khwagi maroi ba enemy haitare yakna badi matam jini minute manga si ngang ba hobdu dum loirani aduna horen minute mari da kogi time keeper na magi bel pirakpa matam da noi ngang na wi matam du yam phangwe na khale duna yaringe kogi matam ga susina no koi preparation du tawramani ni khale adu helaga di noi mak phangoi dori ni sima ya maroi na time si amaru oi sima ai thamjaningi aduga matam si tien mani na koi na kogi jury members sing adu experts sing address to ko matam yam loba adu only Mr. Speaker har ga dum lore sigi di ko atai tai de yam hena matam adu matam lohning de adu tawdabo ahan bagi puto ko toriba mover duga opposition leader duga ani dumadi minute si manga pi basi makoi gi khitang hengalaga minute amamam hapaga minute taruk ti moi pirasi taruk si loin baksi mak adum kiri ton si maram di makoi na ihana na hongdo ko dori banina motion si mup to ko dori banina khitang wai ahen bakara darkar laini terminology dor ge su tam dor ge su khra hena madugi haina ba honbagi matam ma tangai fadabanina makoi da ahan bagi koi gi ruling gi haitare mai da magi sigi mup to ko dori bai tare sigi topic si motion si mup to ko dori to madu da minute taruk adu magi di minute manga da warning bell si lerani adu opposition gi su samana na minute taruk opposition gi leader next ngang ga do dum thamba adu hojiti madugi thabak si hawrga dar bani na isu matam yam sam logjar roi ahan bada koi gi ruling gi maike de koi ruling gi member idea koi gi masigi motion si yana na propose to godaba dum am na koi marta yana raga di ama dum khando aduga na koi gi marta gi su opposition gi godaba do noi masin yana raga di adum khando ko ada mingama piro do mingama piro ko kesu kai de kana na husigi to ko ahan bagi dum adi adum koi gi lot tawraroi dum mo yana bo le raga di amam tawloji akon ba makha tab de koi gi kano da magi lottery da ado lottery da di maming di yaw rabani sai da ko adu bo kisu kai de lottery de lokal lakpa ahan ma do aduna mubaroi ba adu su kisu kai de adu yana raba eni ahan bas de lokal lakpa aduna mubaroi ba yare ko adu song ji yare ko noi ji yare ko ngasi class 5 kia nga ma yaw bra 5 nang 5 la koi sigi ham noi ba na koi open noi rabni na koi gi class 5 tagi na be aroi ba bo hai ma university jo ma le yam ngai koi good mix of
participants. Ado ay yam sang na matam lugjo bi mo ta koi hona ba tau jarage koi this day lok thokam changi kwa ming lok thokam changi koi ki organizer singa koi time keeper na tor san koi time keeper math ta lai tabra magi ming se lok thok si kos de gi yan hana lo tor roi ba nu gi di noi ki so ma khala gera antraga adum jara ba nang tor ge ba ani lok thok si kwa nangi ming kare ta khelebam ja sopantana dem commerce ki sopantana mubar oiragani aduga songi opposition gi shu masana kogi mo yanaraga haitare consensus hoiba kogi mo gi su mire puthore opposition leaders moi digi laurani adu moi sing ning do khangatsi ko aduga hairi ba koi opposition aduga ruling gi ani mana minute turuk turuk lobo gi sima notok san biro aduga koi hongnana ba koi time keeper ready le re ko koi juri gi koi oja sing adum jara dra ho nagi mami doktor hairo jara dra smaina le koi hona ba koi sem sajare dum amtak hana ningsing jabadam koi gi participants ani makta yaringe koi gi personal attack personal night attack to ba asima masi yade to biganu masu koi jury members singna foreign observation pirakpa matam da soidna yarakani sima kwam aduga aina ga haja gi dugi manungda donkey ka haiba police ka haiba adigi childishness haitare ko angang man ba suman ga haiba siwa unparliamentary word sing si yaringe question ba yade si listen fongi bani adubu hoi kitang hendo jin to ba khotba adugi khrang he ko yeng badi kai de adubu yam henjana to busimadi madudi ko jury members sing su yamna kupni yang kani sima yeng biu su haija game aduga loinana ko gi chief aina sumaina pai ri ba sumaina note toraga ko gi chief pai ga to busi yaringi di masi to ningde mandi note to buse masi ayam mana ko gi debate di masi encourage to na de sima note to hai thar hen ko aduga irrelevant oi ba adu madi myam loi le ramani magi tuan ba debate ki norms curriculum myam di almost laiba sing da khang busu myam jawri anyway koi masi hono ba koi sem charasi ai sagi phamam ai gi phamam du ta myam hanjan jarake from ile hobo ya jana thank you time keeper ready le rekwa uzasing ya bi rekwa no yan rekwa ready ne koi thabak phangdabagi masing Hengatlakliba si Masa Masagi Ashonbanani hariba kogi hiramasida pangthokliba sigi debate si formally hore haina lakhuk tare lonena kogi debate sigi ahanba motion si move to bina bagi damta treasury gi makai dagi makhoi ni yanaraga koi gi moi machine vote tonaraga khalakpa adugumba mihut ti jasopanta dem commerce ki mahiro esina yanan ba koi speaker oibaga loinana ngasi gi motion si maki makai dagi move to bigani mahangna phanggadori ba matamasi
minute tarukni hariba taruk si manungda akoigi manga surokpa matamda warning bell lakani aduga tarumak akoigi mark count togani ihan hanbada ti jasopanta dem commerce pu mark ki matamlong na pagpuputay. अहमद ngasigi speaker oi biriba ozabu aina ikongno na khurumjari aduga ngasigi debate competition asida aina mover oina mayamgi mangda aigi wakhalon khara thamjagani ngasigi motion asina thabak phangdabagi changwang khalakliba si masa masagi asoibani haibaje tasengna aina isana yaningi aduga aina tasengna support tawjai maramdi kaigino hairakanda अखोइना लाइक तमिबा सिदा एप्लाइड एजुकेशन हाइरगा अखोइना तमिबा सि एप्लाई तोबियो हाइबने बादु तसेंगना अखोइना उजबा मतमददि एप्लाई तसेंगना तौदबदौना उइबा समना हाकन वैल्यू एजुकेशन तमगसु वैल्यू एजुकेशन गी पोचे युमदा हलकपा मतमदा एप्लाई तौदबा अदुगा अनिसुबा पॉइंट वर्क कल्चर असि तसेंगना अखोइना हाइदि फॉलो तौबा मतमदा इकाइनबगी चनबी मा याम कन्ना अखोइगी अनौबा यावल सिदा उबदौना फावे सेंगना सिगिसे यावहनिंगदे सेंगना हाइदि वर्क कल्चर से अखोइना तौरपा मतमदा अखोइगी थबक से फंगोइदनिंगागी मरम सुग्लै लेते अदु अखोइना तसेंगना हईबा वाटपदगी अखोइना तमजबा वाटपदगी थबक से फंगदबनी हाइना हाइजनिंगी कइनो हारगदी अखोइना तमिबा महे असिगी मागी नॉलेज सिंजे फजन यूज तौबा मतमदा स्किल सेट मैम यूज तौबा मतमदा थबक फंगदनिंगागी मचाक सुग्लै लेते अखोइना थबक हाइबसे हिंगबा मतमदा तौद्रबा सुंया याद्रबा अखोइगी मचल अमा खंगने मरमदी आइगी फैमिली थाकलकनी आइगी इसागी ओइबा नेसेसिटीज मैम मिट तौनबा होनरपा मतमदा थबक से यामना मरुओइबा थबक हाइना हाइरगदी गवर्नमेंट जॉब पाबा याय सेल्फ एम्प्लॉयड पाबा याय अदगिदी कंपनी एमगी मखादा वर्क तौ पाबा याय नत्रगना एंटरप्रेन्योरशिप नत्रगना बिजनेस सी मैम से पाबा याय हबा अदो थबक से अखोइना अमा खतंगना तानबगी मोंग उरिबसे समना कांदा गवर्नमेंट जॉब ता यामना फोकस तौबदो नो इसिगी से कइनो हारगदी फैमिली दगी होरगा इबुंगो इबेमा गवर्नमेंट जॉब तौनो होनसे हाइबा सिगी मोशन से सि सेंग हारगदी इसा की फैमिली दे होरपा इसा की असोयबने बा अदुबु होजिगी मतमना गवर्नमेंट जॉब हाइबा म लेते अमा हाइबा म लेते तौबु तौरगदी आइगी फैमिली सपोर्ट तौबा आई इसागी नेसेसिटीज मिट तौबदि तसेंगना ngamगनेबा अदुगा अखोइगी अहुम सुबा पॉइंट सेंगना हारगदी अखोइना सोशल एक्सपोजर याम वालेबा हाइदि अखोइना लाइक तौबा मतमना मार्क खतंग फंगगा यारे हाइना खनबगी मोंग अमा चटपसे सि तसेंगना फते हाइना खली अखोइगी असोयबसे सिनेना पुथोकजरिबसे सिगी असोयबसे अखोइना सेमतोगा मार्क खतंग उदना अखोइगी एक्स्ट्रा करिकुलर एक्टिविटीज मैम अमा जॉइन तौरबा मतमदा अखोइगी हाइजा सिंजबा मैम से हेंगलगलबा मतुंगदा थबक फंगोई चांसेस तसेंगना वांगनी समना हारकांदा अखोइगी हुजिक एग्जांपल ओइना पिजरबदा गूगल हाइबा कंपनी सिदा अखोइना सर्टिफिकेट मगना आइगी क्वालिफिकेशन वांगद्रगसु अइंगोना स्किल्स मैम लेजरगदी टेक्निकल गी ओइबा सॉफ्टवेयर गी ओइबा स्किल्स मैम लेजरगदी आइसे हायर तौ मतमदा मोइगी साइटगी चिंगनाबा सुग्लै लेतेबा सिगुम पॉइंट से आइना थमजनिंगे अदुगा अखोइगी मणिपुर अखोइगी स्टार्टअप मणिपुर गाइना तौरिबा मैम से एंटरप्रेन्योरशिप सिदा फॉलो तौनबा अखोइगी ऑनरेबल सीएम नसु याम कन होनबिरिको सिगी होनरिबा एसे सेंगना हारगदी अखोइगी दमकता यामना फबा थबक फंगदबई समस्या जे कोकनबगी दमकता पुथोपिरकपा यामना फजबा अखोइगी थबक हाइतारे मोइगी थौसिल अमा खंगने थौसिल असिबो अखोइना सपोर्ट तौरबदी अखोइ थबक फंगनिंगाय मचाकसु लेते सेंगना हारगदी अदुगा अखोइना सोइरिबा असि सेंगना हारगदी अखोइगी सिदा स्टार्टअप से एप्लाई तौर मतमदा मयामना खनबा यावे खंगना चानबदा हेना पी गाना खनबा सुमा सुग्लै लेते सेंगना हारगदी अइना क्वालिफाई ओइजरबा अइगी आइडिया दो सेंगना हारगदी अखोइना आइडिया दुदा यामना फजबा इनोवेटिव ओइबा पुथोगदी सेलेक्ट तौबिदुना अइगी वर्क तो हौदोरंगनबगी दमकता मतेंग तसेंगना पांगेबा गवर्नमेंट सिगुम मैम से तसेंगना अखोइ फॉलो तौरगदी अखोइगी थबक फंगदबई समस्या सुग्लै लेरोय हाइना खले अदुगा अखोइना थबक फंगदे हारगा लेरिबा मैम असि तसेंगना हारगदी अखोइदा होटनानिंगबा वाटपा तनबा सुम मैम अमा यावगनी मरमदी थबक से लेतबा सुये लेते नुंगतिगी होनबा याय थबक हाइबजे अखोइना युमदमक लेरगसु पुंग अमा निखक संगम मतमदा युमदा दुम होनबा याय सेंगना हारगदी तसेंगना लम सुग्लै लेत्रबा मी अमा फावबा अखोइगी थर्मोकोल द निखंदे फार्मिंग तौरगा मदुगिदना प्रॉफिट मैम अमा पुथोकपा याबगी उपाय मैम अमा लेगनेबा अदो सिगी से हारगा आइगी इंट्रोडक्शन जे सिदा लोइसनजरगे थैंक यू सो मच स्पीकर सर Thank you. This is Ashonbanani Singh, past semester from Dem College of Commerce. Next participant in the game is from opposition. Mang opposition leader we na. So ya bigeta bani.
opposition ki serial number 4 M Amarjit Singh, first semester, Department of Yoga, Manipur University. Mahakna koi ki opposition ki leader mo na mahakna mahaki argument thambigani mahakna phangdaba koi matam su 6 minutes ni 5 minutes surapada warning bell PPU. Now M Amarjit Singh, you take your time. Oh, look. Oh, microphone sih kita kan kita lap thua ga ka kar nil bedong na maning da tati kar kita lap thua ka now you take your time. With the permission of Honorable Speaker, sir, ngasigi leader of the house na move to bidama motion. Thabak Phangdabagi masing Hengatlakliba si Masagi Ashonbanani. Hariba motion si lan mana ino oppose to jari. Amadi motion si lali ucha nabagi dong ta iko logic and valid argument Masagi na thamjage sir. Sir, ahan badai ko na khangbiya basi Thabak Phangdaba haibasi karino haibataragadi Thabak Phangdaba haibasi masana thabak ti tawjaningba sujaba ngambagi power capacity capability leiba tawbatabu thabak ado sujage haiba matamda thabak leitabu ko na Thabak Phangdaba haina sociological perspective te ko na masi wai bataragadi Thabak Phangdaba haibasi ka masa ge aswanba masa na courage thawna watpadi thok pani haibasi ki di yamna ona taina ba phibam amada lei masi de government go policy program amadi market ki process soibadi thok pani mosalasi lali sir. Sir, ani su badai khone yeng ba jabasi lamdam si sungai khoi Thabak Phangnabagi atu ma wakhalonda skill development vocational course amadi community college singno ke alin khali tawbatabu hare singda thabak pibagi mawata theoretical based oiba practical based oidamna maram morakanda madudagi thorokpa mairoi sing Thabak Phangnabagi awaba mayoknari hojiki matamda science and technology na chawkhalaba matam chitadi skill leitaba miwai sing asi yamna sanhapam khangaktaba masi phangnabagi na mada paikhatliba thabak thoram sing jo government na jengchinba watpa amadi thabak thoram sing do ningthi jana paikhat pidabna maram morakanda Thabak Phangnabagi awaba silakpani masa da kaidunga tainaba yaroi mosalasi lalisar ahum subada sir Manipur hariba lamdam dasi 22,327 square kilometer park chawba lamdam amakhakni lamdam asida singi lamna 90% loiba duka tampaki lamna 10% loiba lamdam amakhakni lamdam asida singi lamda horticulture gi product wana tukip tik yamna puthoiba ki home komla sampra amadi atopa product kya ama puthogi hariba product singi puthokna bodom huge labor amadi madugi employment myam sangi tawbatabu hari singi manung hanjin balam singda lambi thong phattaba connectivity phattaba amadi Manipur da cold storage leitamna maram warkada masida employment generation tawgi tangasi awaba mai unari masi karigino haib kada government na stabilize tawba du policy program da soiba dagini masi masa da kaidun da taina ba yaro imposal si lalisho mari subada Manipur hariba lamdam masi khone yengba matamda agriculture sericulture aquaculture amadi animal husbandry ge du matam bak si hotspot amani tawbata ngasi agriculture dai khone yengba matamda laurok panthana loiraba matamda atopa marai marong hunna du matam se kadawai kan major amadi minor irrigation fail oibna maram morakanda seasonal unemployment ore thabakti sujaningba thabakti tawjaningba irrigation fail oibna maram morakanda thabak phangdabi awab du mayoknari masi masa na irrigation system ga dori bribe se wahang amon hangjeki sa sericulture ki lamdai khone yengba matamda Manipur hariba lebak lehau ga chanaba du kuma sericulture ki project kya la ambata ka sunga si de fail oire masi da thabak kya employment generation kya piram bado ngasi de fail oire mioi khujo kharagi oigre sir adaki aquaculture ki lamda nga da mi pan tang daba ngami ki punsi hena wangba punsi mo oiba ya ba lamdam sing ngasi kai dawre haiba matamda nga mapa lamdai pusilakba nga na dominate tawrakanda ngami sing ki fishery department authority sing da niti na paikhat mar mar kanda ngasi ngami sing ki punsi hena barai chai thar isa nga da mi pan tang daba employment generation piba ya ba ya ga ma krise loina fail chat ba ki fiom leire sir amadi makhata na ikona yengwa matamda animal husbandry da khoide ki maru ori basi meat milk amadi fiber sing basing product sing puthok bani tabu animal husbandry ki oina ngosik lari si veterinary hospital ningthina leitaba veterinary ki doctor sing ningthina mathau taw dana maram orakanda sa san jok pasing kinare masa ki atadai ki phibam da lae masida haire basing se thabak atu ki patik yamna pibi yaba Manipur basi ki hotspot ki jaga je fail oire sir masi masa na hoda ga riba masa na veterinary hospital saga do riba masa na veterinary doctor oidori bribe se acho bo hanga mo oire sir masi na maram orakanda mo sansi amuka sulali sir
Manga subada Manipur hari balamdam masi Asian Development Bank ki oina list so tourism ki hotspot oi balamdam ma khani lamdam si tanga si sing amasung tamjingda akhona aduki matik tourism ki hotspot pai khat pajai amadi malem da tang laba siroi leri malem da tang laba sangai gi pokna pom lamdam oi re bani aduka loktak na mingshel oi badu ko lamdam ma khani lamdam si tanga si ke dawre haiba kana singi lamda tourism ki thabak pai khat na bohna bada ayet pa apan pa madi politician ki unrest ba ma am athing balai ra kan nga si ke dawre restriction ma am singda tourism ki oi ba mafam lai raga so thabak pai khat na bagi mafam do pidre amadi masina maram wara kan masi masa masa gi aswan mananati masi di political unrest amadi namdam sida lai ri ba amadi lengak lon amadi prajag mi ham gi rakta samda ba amadi wakhalwan wat padagi ni haifse thamjagi sir makata na musung tambaki lam singda tourism gi thabak thoram di pai khat pa tabu tabu thabak sing ase mangam san da ba thabak sing ase kuina sang ba masina maram wara kan ngasi ga dawre tourism and hospitality da aduki bitik thabak yamna pi ba ya ba Asian Development Bank gi list ya ore ba tourism gi hotspot ki lamdam se pungwang mang le sir masida employment generation tawakanda Manipur hari balamdam si nungai na hingba ya balamdam ama khani sir masida yamna khathaningai leite mosalasi la le sir taruk subada sir Manipur hari balamdam masi drug ki wana yamna saw issue amati problem na thanba mane drug amati unemployment hai base malem ki wana yanar ba amati yamna saw issue ama khani masi na maram kan drug shab ki thabak tok pa ma drugs shab maram kan thabak sujaram ba tok pa ma masi kare no hai ba kan social problem ama khani social problem masi di collective effort ama thengna ga tumni collective way ama ta khoi thengna ga tumni maram maduna masi na sum mosal sem ka lali sir arwai badaina thamjaring ba the Manipur Khadi and Village Industries Board Act 1966 laiba taraga so village ki oi proposal sing kanna ba amati village ki oi singida akhoi nupi oi bi thabak mayam tawri se ngasi employment oiram ta so mapal lam gi posai sing bo sijila kana thabak se unemployment ki rate wana lak ki fiom amada le masin maram ora kana ngasi ke dawre Manipur gi masi karino ex implement ning thin taw da ning thin satna ta basum mayam masina unemployment gi oi bi pibam masi lak pani ni thabak phang da masing hengalak pani policy program chen la ning thin taw bi da ba youth sing gi dam khona ta maram ora kana thro pani masi masa masa da kai do nung ta taina ba yaroi mosalasi lali sir mathak ta panjari ba wafam sing asina tasingna takle ngasi ki mosalisi tasingna lalwa mosane nalian bot loi mosalisi house ki product ki withdraw to bina by one urban space ki putting chi thank you Thank you, Amarjit. Opposition ki daroi nangambi ki bane. Namathang si koi treasury bench ta ki koi lot tawraga lokat jage. lot tawraga Phangdabagi treasury bench tagi Singam Purnima Chanu Purnimasi serial number 13. With the permission of the Mr. Speaker, sir, ngasi House floor po kapag motion. Thabak Phangdabagi masing Hengatlakliba si Masagi Ashonbanani haiba wapam as the my cause and effect ani magsa ekoi mamutan analyze tok jaraba matungda haiba motion asi kakni ngai yaw da bacham chumna maram orga as a supporter amo aina haiba motion asi bu thawai haksang yaw yazaning bel loina support tawzari Mr. Speaker. I give a supportive points in details oina masa khain pizari madu singa dudi Mr. Speaker ngasi ising itawgum na jar Hengatlakliba amari chengum sawbudam sawgalliba nan Manipuri mapalom dagi thomjalagiba miyam sisi Manipur haiba lamdam asida makoi tourist amo oina haibadi lam koibo amo oina musi thomjalakibra Mr. Speaker makoi na khali madudi Manipur haiba state asi yamna pikpa iramdam amani aduga haiba mafam asida bu changi bataragadi aikoi phanna laina oirada laktaraga mafam sida koi karur patti oiraga hankiba yai mafam asida koi phamba bu chan bataragadi hippa bu ta yasala gani haiduna tawdana thabak suningai na pai gai leiba aduma mafam mani haiduna masigi asaga loirena sangsalakpani aduna manam oiraga ngasi phawbada sahi amada yamdrabada crore gi bathakane akoi gi Manipur state asidagi paisa je free da chatliba Mr. Speaker sir masi kari gi hamatam akoi iramdam lista leiriba khunta laitaduna leiriba akoi gi naha sing sina akoi gi masa gi asonba haibadi kai na hamatam da Thabak to matam da category oina khaidokiba asinani Mr. Speaker thabak to matam IDBA dorobani IDMA loirabani ID11 tam I12 loirabani kari to bagi tamakta aina amon pakadawagi ko lugo doni amon pathap kari do tha khwaidagi ne subject pa thabak to kari gi tamakta tawruga doino haiba thaba makoi gi wakhalon asida tin na chikpa dauna adum laikibasina madam oiraga thabak phangdaba haibase lakpani Mr. Speaker
ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯍꯥꯏꯕꯤꯔꯝꯕ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯇꯥꯏꯁꯟꯅꯒꯅꯤ ꯍꯥꯏꯕ ꯈꯛꯇꯪ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯒꯕꯔꯃꯦꯟꯠꯅ ꯐꯖꯅ ꯄꯣꯂꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯗꯕ ꯐꯖꯅ ꯁꯦꯝꯕꯤꯗꯕ ꯍꯥꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯣꯟꯂꯤ ꯗ ꯒꯕꯔꯃꯦꯟꯠ ꯖꯣꯕ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕꯁꯤꯡ ꯈꯛꯇꯅ ꯊꯕꯛꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯝꯃ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯤꯁꯇꯔ ꯁ꯭ꯄꯤꯀꯔ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ 22,327 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯃꯛ ꯑꯣꯏꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ 2022 की 31 मार्च सिदा अखोइना यूनिक आइडेंटिफिकेशन आधार के अखोइगी खुतांग दा अखोइगी मिसिंग से 3.2 मिलियन 32 लाख मुक ने अखोइना लेस अब सिमुक आधार दा अखोइ रजिस्टर तौर एनरोलमेंट तौर मयाम ले मसिगी सु मथक्ता हंदा अखोइगी थोखिबा चैरोल अमदा अखोइगी एम्प्लॉयमेंट एक्सचेंज दा अखोइगी थबक थीरिबा हाइ तारेको सिसि अखोइना मिंग जसला थमिसे 39,28,607 पर्सन्स ने अदुगा अखोइना गवर्नमेंट ना माइ माइगी चाना चानाबा एम्प्लॉयमेंट पीबा गमी बसिना 90,000 दगिना 1 लाख बुकी मथंगी अदु तारि अखोइ खंगसे गवर्नमेंट गी जॉब ताना बा हाइ बसिदि कै हाइ मतम मणिपुर दि लारिक हाइ बखक्तना यादे हाइ बजे अखोइ ओपन सीक्रेट ओइना खंगनदुना लेरेबा वाफम मिस्टर स्पीकर संग प्लस मनी याउ दबा तारगदि खुदिंग मक ओइथोक्तुना जो लोइना अरेम ताबरि अखोइना ओनली द गवर्नमेंट जॉब्स खक्तने थबकने हाइबा तारगदि मंगद मंगरा तानबगुमबनि हाइबा मतमदा हाइबन मथोक्ले मिस्टर स्पीकर सर मसिगेसु मथक्ता अखोइगी दिकेदोर हाइबा मतमदा सोसाइटी दसु अखोइगी लैरिबा इरमदमगी ओरिबा मिसिंगजे फजाना अखोइना रिकॉग्नाइज तौबिदबा हाइबदि करिरो हाइबा मतमदा थबक अमा तौबा मतमदा अखोइगी खुमुक्ता मसेंग तारगसु हाइदि मागी ममा मपा ओरिबसिंगदुना इचानी 12 पास तौरबदि बीए लोइरबदि एमए लोइबदि अदुना ख्वाइदगी थाक हंदबा थबकदो करिगिदमक्ता तौगदोरिबनो हाइबगी वखल लोनसे अदुम लैबसिना मरम ओरगा गवर्नमेंट जॉब्स दा अदुम अप्लाई तौरबा अदुम तौरकपा असिना मरम ओरगा थबक फंगदबा हाइबसे लाकवनी मिस्टर स्पीकर मणिपुर हारिबा पिक्रबा स्टेट असिददि थबक फंगदबा हाइबसे लैते थबक फंगदबा हाइबा टर्मिनोलॉजी असे लैतबगुमनि मिस्टर स्पीकर सर थबक फंगदे हारम तारगदि गसी सिंग इसागोमने हेगलैबा नन मणिपुर की मयाम सिंगजिना मणिपुर खुंदा लैतारदा लैसलिबा कॉन्फ्लिक्ट मयाम थोइजे थोमदबसु याइ मिस्टर स्पीकर सर अनुगा हाइजनिंगी बदि करिरो हाग मतमदा अखोइना गसी पृथ्वीगी मफम खुदिमक्ता फावरिबा खुदि रतन टाटा हाइर खंगरिबा मिसक असे मांगना 11 इयर्स रुबा मतमदा ममा आफा लोइनमक डाइवोर्स तौर खाइराखि मत अदुमक बु कैदोगे हा मतम मागी माहांगसे कोइ हाइली ओइबा यूनिवर्सिटी ऑफ द ग्रेजुएशन लोइखि अदुमक मांगना गवर्नमेंट जॉब खक्तंगना थबकनी व्हाइट कलर जॉब खक्तंगना थबकनी हाइदुना मान निंगनबा मागी विल पावर करेज लेरमदबा तारगदि गसी पृथ्वी सिनबा तुंगा फावरिबा रतन टाटा हाइर खंगरिबा इंडस्ट्रियलिस्ट फिलांथ्रोपी अवार्ड्स मयाम तना योमो महागा गसी पृथ्वी मयाम खंगनबसु ओइरमलोय अदुगा बेंगलोर अखोइगी रामेश चंद्र कौब नुपा अमगी मागी हिस्ट्री नै खलुबा मतमदा मागासे कैनो हाइबा मतमदा 7 इयर्स सुरकबा मतमदा माजे मपाना माजे नौनो हुदोमदना मागी अमेरिका दा चलगा कोन फेंगबगी कैनो खाबो तौरगा लैखिबा मिसक अमनेबा माना मागी ओइबा वखलोंददा आइना लारिक लाइसु असु अमा तमुरगा कोन फेंगबा हाइबा थबकसे करिगिदमका तौरिबनो हाइबगी वखलदो मागी मसादुदा लैरमबा तारबदी ngasi magi Ramesh Tools and Private Limited kaina ga linkhatana lairakliba se lairamdabsu yai Mr Speaker aduna मणिपुर कई दौरगे थबक फंगदबा हाइबसे लैते मिस्टर स्पीकर थबक की थबक ngakani tan matan tanba यामना कंफर्ट जोन तंग लैबा पाम अदुगुम बिसिंग तना नबकोनिना थबक फंगने हाइबसे के कोई गवर्नमेंट ताइनगनी हाइबा वखलोसे लाखनी मणिपुर नि हाइना बले ह्यूमन रिसोर्स ना पिक थलबा दुम लमदमनी नुए पास तौरे बीए पास तौरे हाइदन कई दौबगी गवर्नमेंट जॉब अप्लाई तौदन लैतदोरिबना गवर्नमेंट जॉब तो हाइसे मागी मथक तो मागी बॉस अमा लैगदोइ मा मिनाइ नै थागे ताइ तौरकदोरिबनी मिस्टर स्पीकर अदुदुना कई हाइबा मतम अखोइगी गवर्नमेंट थंग ताइनगद सरपति मसाना मसाबु जॉब सीकर्स ओइबगी मोता जॉब गिविंग ओइबा गमना अखोइ पुना होना मिनासी मिस्टर स्पीकर अदुगा अरोइबदा अइना हाइजनिंगबदी ngasi society ki tamang ai apu thaba ama taurage anuduga ai rules ama powers ama pai targa tungi generation to generation lakpasing je mang ki batare haibagi wakhalon ase laiba myo ka gon masagi pantama mama thama ai UPSC thage NDA thage CA thage haibagi wakhalon nataba ai di higher education da like da mura bani duna thirak pada ai government job matadi laite duna law khara ingol khara yo doga ai government job da adum apply taraga leisagani hariba myo sing asidi masagi comfortable pang daba atan bagi tin na sikraba anugo myo sing na haibata ka so apon kanu to haiben ma thonglai Mr Speaker sha aduna ngasigi opposition bench phamiriba ichil daw sina hain haijaning bade thabak phangdaba haibase manipur di laite thabak phangdaba sina lai manipur lai ra haina sum chaki batara gari thabak phangdaba mathaka phangdaba adum lakare do lai gola ma lai sa patara badi khoi mu in baje masana ta badi Mr Speaker khoi mu in badu da khoi mu ahana pare khoi mu da lai hi chuk tabida ngak tum tho lai tho tarti lamnan ma khoi mu mayam jina pai chalaga chukki bai baje masana ta badi adu madu da lai rang da maran bisan badi aran ba pham oikani tum da lai thokri ba matan tan ba khoi mu ma gi marani adu da ngasigi house deployed motion as I pass to me, I see hypocrites.
Thank you, Purnima. Koi kano si competitor si yamani na matam si yari ke koi sarak sidana ba khona jage masih ain thanjab da sum chathab da pung ohum kai ta do male edi competitor si punna nakalin me si 30 hele na minute manga pa pada manga hom tranga 150 pre hendo enjil leraga adum pung hom ichang do male tuna ai sarak sidana ba khona jage mathang da koi opposition gi maki dagi abon mai magi serial numbers in 19 ni them College of Arts ki abon mai from opposition bench mang na pamigya ba mag timing matam si 5 minutes ni ado 4 minutes ta madi warning bell PBU bakka sathar bak puti maksi koi gi 5 minutes hoi doi ni sima not to view now you take your time. First of all, respected by speaker and my jury members, and to all my brothers and sisters, I am representing from DM Arts, and I'm going to speak in English. As I am given a time, I am going to speak against this topic, because as we all know that most deserving person cannot even also get this job, even though they are qualified enough to get these jobs. And we all know that if you want to get a job, you have to give a large sum of money. And on the other hand, even though you have that money, you need to have a background, solid background for your backbone. So instead of choosing these merits, our government choose the one who have power and money. Can I ask you all something? Do you know or do you realize what state are you in? Shall I remind you all, it's Manipur. Shall I spell it? M-A-N-I-P-U-R. This is not the other state that you are living. It's a Manipur. That means it's you are the person. And it's all happening because of the system of corruption. As we all see, there are so many films and series coming up of our state. And look at that film. Look at that particular film. There are lots of scenes of corruption in that film. And that scene cannot be put up if that scene cannot be put up, and that scene is a true fact of Manipur. And if that's corruption, system of corruption, and if this system is not existed, they will never put that scene in that particular film. So I want to ask all my treasury bench, do you realize that you are sitting in the wrong seat? So I am going to tell you once again, and this, even though you are good enough, if you are going to get a job, you are smart, you're going to stand up from your feet, and then you will work for you because that job is for you. Even though we stand up and work it, if you don't have money, that's a loss for us. So this is the reason why people who don't have a large amount of money or who cannot give a large amount of money, they cannot get this job. And who doesn't want these jobs? I want, to be honest. Do you want it? Of course you want it. And everyone who is in this room will want it. But it's not their fault that they do not get this job. So, instead of blaming the youths, instead of blaming the educational system, we should blame the system of corruption of Manipur. All the youths, you need to wake up. And also, I would like to say that this is all through because of corruption system, and this makes the youths of Manipur, and this makes the people who have already educated enough for the job, and this makes us or make them weak, make their moral down and helpless, and make them hopeless in themselves. So all I want to say is,
Instead of blaming the youths, you can do, we still have time, you can raise up and let's all try our best to our best level to change the system of corruption so that we can live peaceful, healthy, and economically balanced society. Thank you. Thank you, May from College of Arts. She belongs to opposition camp. Now, next speaker will be Lakshmi Laisham Sanu of Imphal College. She's from Treasury Bench. Lakshmi Laisham. Lakshmi Laisham. Oh, her serial number is 2. Lakshmi Laisham of Treasury Bench. Okay. Isa da yauriba atan bahaiba posaga se lauthokraga subana lai sonbani khanseba nombana lining baningse matamduda thabak phangdaba kana lege haibado yengseba. Hello, good morning everybody. That is dear respective judges, teachers, colleagues, brother and sister. This is Lakshmi Laisham from B 5th semester, Geography Department, representing Imphal College. Today, I stand over here to present my view in favor of the topic. The rise in the unemployment figure is directed from the individual own weakness. Haibadi Thabak Phangdabagi masing Hengatlakliba se Masa Masagi Ashonbanani. Ikai khumnajariba honorable speaker sadagi ayabadu laujaraga motion asibu thawai hakchang yauna yajaningi haibadu unanabagi damakta mathang manau naina warol thamjarake. First of all, aikoina thabak hairaga government job asitamak oina ubagi chanabi ima lairiba. Masigi system ase grassroots level dagi hauna grassroots level dagi hauna akoigi mindset asida adum churaga laikreba. Ahanbada sigi system ase hana semdokpa darkar oi. Tasengna government job hai taragadi aikoina thaina British na akoi Kanglei pa asida palingai matamda makoigi thabak thoram torokpa matamda makoigi masing walakpadagi aikoigi ipa ipu singbu makoigi thabak aduda mateng pangna bigidam takpi tambitna sinna kiba thawong adubuneba. Matam adudagi hauna government job ki system ase mara samthaba horokibane. Hauzik English ingani kungani thoi loi salakba si phawbada Manipurda chawrakna mi la kunthra gani thoi leiba. Hangningli badi aikoi ki government asina asugi amkraba miyam ase thabak loina piba ngamgadori basini. Shungam ngam loeba. Aikoi ki government ki magundi aikoina thoido hendong hena khanglaga lerbaneba. Aduna ka dawbatai aikoi isana isase thabak pijabataiba. Sorry. Thank you. Thank you. Lakshmi, mathang dak kidang thara phajana koi prepare tawraga dum phajana adum yauba namnaba dum hono mathang si position dagi nalapat sa game matam si minute mangani ko opposition dagi oriented college dagi and Rosni Sanu from opposition bands. With the permission of Mr. Honorable Speaker, sir, I would like to state my opinions and anticipation on today's motion, that is Thabak Phangdabagi masing Hengatlakliba Masa Masagi Ashonbanani, and I strongly oppose this motion. My first point is the caste system prevailing in our country. Let us bring this unemployment context to our very own country, India, with its fluence being the biggest democracy in the world. Yet, caste system plays a very big role in the unemployment rates hyping up in the country. Say, we belong to a particular caste,
and certain types of jobs are being prohibited to be done by members of a particular case. So, is being born or belonging to a particular case our weakness or considered as an ability or inability to work? Or do we have a choice when it comes to our caste? No. So even if we have the right set of skills or we deserve to do the job, but because of our caste we are becoming unemployed. So this cannot be considered as a weakness but as an impudence of the society. My second point is the low economic growth and also that flawed economic system established by the administration. Yes, our Indian economy, mostly our Manipuri economy, is developing very, very slowly as compared to other countries because of the population size. In other words, the economy could not cope up with the population size that demanded more jobs and increasing number of individuals. And that is why even the 5-year plans that the economy has registered could not do anything or could contribute anything to the job creations. And thus, the goal, as the economy copes up with the population and the population get more jobs, the scenario doesn't change that at all. This is why expectations aren't met and the government or administration could not apply jobs or give jobs for everyone nationwide. And I see the members of the Treasury Bench saying that we should not only rely to the government jobs for giving us salaried secure jobs. Thank you for educating us, but we also know what entrepreneurship is. And entrepreneurships need generational wealth and an amount of investment to be done. What about those people who really want to work but doesn't have that kind of money, that kind of investment to be put in making up an industry? And how many of you buy that pricey kauna bag instead of a plastic moray bag? Please be real in this. If the economy is poor, if the economy is low, even if we try to start up a business, it won't flourish in the long run, and we all know that. My fourth point is this job specialization and the flawed education system prevailing in the country. That is, lack of skilling, essential skilling being taught in the school is very rare. In the capitalist world, jobs are always and specialized for people with special skills. So even if we are having the degree, or even if we are willing to work, we are unemployable because we lack certain skills. And these skills are not being taught in our primary school, not in our secondary school. We are all theory-oriented, not practically oriented. This education system in India and also in Manipur, we have these so-called degrees, so-called position holders, that's going for the marks, only for the bookworms. All the students are focused on the books, not on other skills and stuff. So when these human resources, when we need human resources to be generated in specific skills that need specialization of jobs, this theory-oriented system become unnecessarily irrelevant. I would like to sum up my points by saying that we all want to work. We can't just let or make this laziness be a thing. But if we are not even lazy enough, but if we really want to do the job, if we don't have resources, we don't have investment, and if we live in an economy where it is poor, where it is low, and the administration and government doesn't give us enough funds for us to even work, how could we say that we do not want to work just because we are lazy? No, that is very, very incorrect. So I would like to sum up my point by saying that unemployment and the high rates of unemployment are rather influenced by abstract factors of economy, flawed economic system, and the frustrating education system, and also the societal norms that is prevailing in the country as well as in our state. So I would like to ask Mr. Speaker, sir, to withdraw this motion. Thank you. Thank you. And Rosni Sanu of Oriental College. Matang si Treasury Bench dagi Koksin jage Dem College of Arts dagi Umar MK Umar MK Dem College of Arts opposition na masing si adum khara adum hian manina adum MK Umar si adum opposition ding ang bitar
With the permission of the Mr. Speaker, Asa thau taiba lafuda yung fauba kaba matamda karaga lafu matonda teliba yenba labadu lauru u haiba matamda taraktuna makwang tekani adugumba fibamda leiriba ngasigi Manipur ki system amadi leiriba India ki system asida Thabak Phangdabagi haina asa tauruba naha kaya amakak makwang tekpagum taduna laikhraba system asidagi akoina expect tongningai karigumba amafau leitabana maram oiraga ngasi house ta pukhatpireba motion Thabak Phangdabagi masing Hengatlakliba asi masa masagi Ashonbanani hariba motion asimak yamna lanba motion ama oibana ai samak thawai haksang yauna oppose taujari motion asi lali uchanabagi damakta ai oiba valid point sing masa khaina thamjage International Labour Organization na piba 2013 the piba report amagi matung inna youth employment and unemployment Indian perspective haiba report adu da sumna palli India the unemployment rate unemployment gi crisis amakha leiriba sigi responsible sole responsible asa government na oigadabani haina palli asigumba asida sunatana India hariba multi-diverse and multi-ethnic state amakak oiriba asigumba leibak asida aikhoigi population ase young nation amakak oiba youth ki population na 66% leiba asigumba nation amakak oiriba nation asida Center for Monitoring Indian Economy haiba adugi report ki matung ina aikhoigi unemployed youth ki masing asa 7.9 ni haina palli masida masigi manungda educated unemployed youth ki masing asina 19.4% ni aduga akhoigi unorganized aduga unskilled labor singi percent asina 14% ni haina palli asigumba fibam ama khakta leiriba system asida akoina ngasigi motion asida palliba Thabak Phangdabagi masing Hengatlakliba asi masa masagi Ashonbanani haibasimak yamna lanba wafam khakni ngasi treasury bench ki member singna haibira mi madudi Manipur gi leimai asida akogi Thabak Phangdabagi masing Thabak Phangdaba leite haina lowa yai haina haibira mi masimak yamna lanna lamjing ba oina thoi Mr. Speaker maramdi kaino haiba matamda akogi Union Labor Minister na 2021 December da pikhiba report amagi matung ina Manipur da 6 lakh plus akogi unemployed youth lei haina palli masibu matau karamna akogi Manipur da unemployed youth ama fawa leite haiga dorabna Mr. Speaker masimak yamna lama motion am khani Mr. Speaker Oxfam report 2020 da sumna palli madudi India gi apunba well ki 70% of the total India's well as 10% of the population na accumulate tawraga thammi haina palli masida khoni yengwe madudi asigumba asugyamna chawkhaba leibak asigi well asibu 10% of the people aduna accumulate tawraga thamkhiba taraga di lemhoriba 30% aduda akhoigi lairabagi aduga kana leijadraba poorest section of the society gi karamba fibam da leirongani haibasa yamna akitu jungba wafam khakni Mr. Speaker ngasi leiriba India hariba leibak asida akhoigi leiriba scheme khudingmak matang amadi mafam chana implement paduna ngasi leiriba labor market asi fawba control tawba ngamaktabana labor market control tawba ngamdabana maram oirakanda leibak asigi senmit londa sumasum soktharakpa amadi Thabak Phangdabagi masing ado akoina muthatpadi lairadana nongmagi job less tagina job loss ta changsel lakliba sigumba economy gi fibam am khakta leiriba state asida matau karamna masa masagi Ashonbana akhoigi Thabak Phangdabagi masing Hengatlakliba ni haibasidi yamna lama motion am khak oibana ngasi house tagi withdraw tawinaba Mr. Speaker gi pukning chingsinjaraga punamakte bidai lojari thank you Thank you Umar MK of Dem College of Arts. Matangsi
koi treasury bench ta gilokut game treasury bench tagi serial number 1 ayakpam Lucy Sanu of Imphal College. Lucy Sanu. Punsi hai base thabak na punsi ni. Mr. Speaker sir, ngasigi thamli book house the book halakliba motion thabak phangdabagi masing hengatlakliba asi masa masagi Ashonbanani hai basi ai thawai hakjang yauna yajaningi maramdi motion asida paliba thabak phangdabagi masing hengatlakliba hai basi gi chawba maram amale maram hai badi wakhalon amana akhoi da chuduna lekhibanani karamba wakhalon hai bada thabak si akhoi na mina kaurak boina ngairaga leiba thabak si akhoi na tanaraga leiba adubu mingonda akhoi na thabak si pige haina khanda ba wakhalon asina thabak phangdabagi masing asi nongma nongma gi masam henjalakbani Mr. Speaker sir hauzik India ke population is 1.4 billion. United Nations World Population Prospects ki matung ina decade amagi matungda India na malem gi khwaidagi world most populous country oiragani haina panari. Approximately 65 lakhs graduate pass out tawe India dagi. Aso yam laba 65 lakhs graduation asibo government na mipong khodimak thabak piba ngambasidi oithokte masi wakhal khantha bangamaba jiba amanadi soidana gyan tagani haina khali aduna Mr. Speaker sir government ki thabakta lining oiduna laiba masana khanjaramba asa kaitharakba aduga thabak atopadi ta hodaba government ki thabak tanaringai da age bar oibana henkiba masing so khoina thengnarami bani aduga UPSC gi experience kaya ama exam asi crack to bangam de haduna society team kaya ama to ba ma khoina tari adubo ngasi yengbiyo malem da fauri budget ma who is he akoina loina khangnar bangaktani mahakna ngasi gi status ma ki fibam asi yoroknaba matam da khona bada ma failure kaya ama thengnaki ma ki failure haibu even from the primary school onwards ma college ki exam thaba matam da anirak fail oiki Harvard University na 10 times rejected to biki aduga college loiraba matung 30 jobs mahang na apply to ki adubo 30 jobs magna mahak pud reject daw biki adubo who is he now mag billionaire ni world billionaire and the most richest man in Chinese asigum laba mahak ki khang bakan ba thongna asibo mahak na khang bakan ba thongna asina mioi 2,50,000 he na thabak piba ngamni bani asigum na jek magum na hona bakkalaba mioi akhoi na mahugadi matu tamjarba ngamma matam dada akhoi mioi dasu magi inspiration is lauraga thabak piba ngamgani haibasi khoina ju thajaba thamgadabani aduga Abraham Lincoln ma kanano yam lairaba imung amada poki magna chahi ma pandang shurakpa matamda maki mamaga laikhide aduga mama mapagi mating pangbahauki farm da amadi fish ushuba horaki ma larik tamba matamda yam wana tamaki mama na badagi phawba larik waiduna mahak larik tamakpa horaki adubu maki laira jerabasu mama papa na kairak thabidrabasu maki hotna jaba will kanbasina ma 16th president of United States of America oikhibani and suppose ai kaino ma haijage wari ma lijage carpenter amste skill yamna leiba khaktana su yarakte magna skill yamna leijaba taragasu magna thabak subasi matamda maki magna thabak subasi matamda you worry thakjalaga thabak se amuk lep nongma amuk thakjan nongma amuk lep tawbada maje maki sajagadaba almirado chahi ama hena changkhreba aduda mahaki skill je yam leijaba mahakna sadurakpa furniture myam se mi kum khuding makna pambi bataragasu maki skill adu mahakna chanafam leighan khidabane ba adu masa masagi Ashonbanani haina lawjaroi doribra Mr. Speaker sir aina hangjaning ba wafam di akhoi su will power leirabadi malem da fauriba mikum khudimakna pamnariba ngasi successful oiba kaya simaina akhoi su oirapang ngamgani haibase aina thamjaningi and lastly but not the least we akhoi ningsing bayai the story of a spider reason by ended blatant mahna worries da harame mirangna maki mahum se saba matamda yamna pakna chauna sana bohone karigino haiba matamda maki mirang mahum se chaurige maki machinja oigedoriba tinasi phaba da hena yamna phaba line phaba ngamnugadami so masina pinning of a message in life we should plan big we should dream big haibani akhoi gi suppose akhoi gi plan a se fail or na khalase akhoi na myamna tanariba government job plan a se fail or na haiba matamda akhoi na ningsing adabadi English alphabet letters 26 letters na sabani if we don't succeed plan A we can move on to plan B plan C and plan D Philip writer na haibirame
madudi positive thinking leads to positive mindset leads to positive things. Hiram khudimakta akoina positively uba mama mathau tai Mr. Speaker sir. Ngas aina mayam panjakriba sing ase mayam nasu thoi soidana yabiningam gani thamoi nungdadi haina khanjai adna Mr. Speaker sir ngasi gi thambiriba motion Thabak Phangdabagi masing Hengatlakliba asi masa masagi Ashonbanani haibasi chummi aduna Mr. Speaker na chanbiduna motion asibu pass tobiu. Thank you. Thank you, Lucy. Matang si opposition gi bench na kilokot again. Loksa di basi opposition bench ki serial number 11 Josini Wirongbam. With the permission of the honorable speakers, Masagi motion House of Multipurpose motion haibadi Thabak Phangdabagi masing Hengatlakliba si Masa Masagi Ashonbanani haibasi tasengni yazaning de maramdi hausi mas asoibadana pick thalaba sendokadabagi sendokadaba ngakta ngairaba topic among asi House of Multipurpose si laibak thibani haina lagjage Mr. Speaker sir ahan maktada Thabak Phangdaba haibasi kadaibu or kanabu gaugadage haiba matamda Masa Masagi chananaba thaknanaba natraga setnanaba or lainanaba phawba tanba ngamjadaba miyoiduni haina gaujage Asigumlaba basic needs asi line tanba ngamlatriba singa singarang dana chahi decades ama hokrabane maramaduna masi India khatangda thokpana te masi chawkhatle hariba leibak pumnamakta su masigi samasya asi mayoknaribani maduna masi natural phenomenon amani masibu masa masagi asoibana haiduna tainabiba taragadi thingenda tainaba ngamdraga nasikongda tainabaga chamanaragani speaker sa aduna maramasna masi masa masagi Ashonbanate masi atopa influence kharadagi tawbani haibase ai samlapna haijage ahan wafamda ising isawgum Hengatlakliba mising haibadi Samna Hirabada control tong na khang ngasi akhoi kanamata na sumasi thingbang amde haibadi imung amada smallest family haibadi couple magi last span 60 years ni haina lowers aduga moigi macha si ani ohum di tokthokisi only one daughter or son oina lowers adu betar di moigi next generation da imung sida lerka doisi 4 member oiga dawri ahum suba generation da di 6 member oiga dawri haibadi generation ahum la kuma dam da hengalaka doriba mi si 4 members ni adu betar ga di world ki context de yang patar ga di second amada angang tara kundagi hena poklibane aduna private ki boy government ki boy public ki boy thabak ti nomu ki tasak li sunaba aduna di thabak ti sudaba ya de thabak lepa ya de haiduna imung amada mi ama khana thongba ya ba sak tubu mi manga truk changa thongba ya ba nate haibadi proportional voter yenglaga prime minister manga leiba ya gadra amarom dana refugee haibadi atopa India ki Pakistan da ki oigera Myanmar da ki oigera Burma atopa Bangladesh da bu oigera extra sina chingbasin da ki changa aga citizenship oigiduna thabak phangdabagi masing ase hengalaknabagi maram amasu oyana thamjage ani shuba wafamda factory industry mayam ama hengatlaklibasu natragana sunglai mak leitrabasu Thabak Phangdabagi samyasya de adumak mayoknagani haina thamjage maram oina khudam oina harabada khungang shingi lamda Ministry of Rural Development Government of India na hagdokhiba MGNREGA gi 2005 ki makhada hujibu miyoi kaya thabak suribage haibadi nongmada mi amana pung nipan thabak suba matamda phanglibase except lupa chani ga yankhai mathoi khaktani ba masina di nongmagi chara phoba kona deba masigi mahuta chak yamna chada dabagi nangta tum na oina lainarabane ba DS speaker sa aduga atopa wafamana haibadi office ka yama linkalabasu natragana government service sector tha khudingi longthoraklabasu or natragana factory industry mayama linkalaglabada scheme ga yama puthorakba taragasu Thabak Phangdabagi masing unemployed ka masing di kakpagisu loiba nairo DS speaker sa aduga ahum saba point oina thamjaning badi akhoi gi masing missing asi hengalakpasi kananu stingbagi ngambagi matik oidrabanina India da Center of Monitoring Indian Economy, a private organization, EMI gi matung ina 2020-21 gi December fawda lairibasi more than 53 millions ne hari adu badaragadi handaki December 2022 sidadi asuki mati hengalagani aduna Thabak Phangnabagi damakta Thabak Phangdabasing asi hatu ubadi yabana tabanya government gi alternative policy ama puthokpirakani habana haina thaga ningjai do aduga loina na masi ngasi gi topic asi Thabak Phangbasi masa gi Ashonbanate government policy program soibanani habiramba taragadi Thabak Phangdaba kaya gi thamoi gi bahut singana speaker sir bo hanna thaga charamgadabane aduga loina na mari shuba point da thamjaningba wafamdi
ꯑꯩꯈꯣꯏꯒꯤ former chief minister Ibobiगी matamda Thawal Kendrada Sipai or police khanba matamda paktangna khalleba adu loina hatakisu Hengang Kendrada aduki mati khalleba hataki tholaiba aina haijaningba hangajaningba wafamde atopa Kendrada laiba miyoi singa sidi larik haitrabra masa matik chadraba haiba wafam amasu thamjaningi loina loina MBBS ki chhatrasi lokhatpa matamde select taw matamde onthongna yamna su lokhatkre atabudabu doctor kaubu matamde except 50% bau yang nak kau bidi ba masih bu MBBS tamu ba satra jing tuki marani hai na topik asin nam nam taisin biga dauri ba loina na ngasai opposite bench lagi hai gi dignity of labor thabak chilau thiba or natragana work service adi work culture thambi di hai na hai gi ba matang ase aina hai janing ba famdi aikoi manipur gi miyoi sing asidi lupa pikau da lupa tara kun kaktang yar lupa chani chahung gi sathok ngam balam dam ne ba loina na harau kuma yam na toiba lam dam ma ne ba masida aina hai janing badi aikoi gi syllabus sing asida akoi na pikling ai dagi university pada tamliba syllabus asingda aikoi akoibada leiba pumnam asi raw material na haina khalan bangam syllabus amadang hapiraga di haina ningjai gam amasi policy na ni masi aikoi na aina hapu ba yaba na te ba speaker sa loina na ama haijaningi ba wafam de aikoi gi aikoi gi lamdam asidi agricultural land da tangjaba lamdam amane ba masida double cropping di tokthokroba only chahi amada cropping chahi amada long na bahot na bada hargi damak ta su adum hargi damak ta khoi je adum amaga yena na ta leiba masu thabak phangdaba je di farmer da taisin biga dauri ba mosan sig matung ina aina haijaningo wafamadi aroibada honorable speaker sharda aina request tawjaning badi motion asi semdok piu haina request tawjaningi matang asida losin jage thank you. Thank you, Josini from opposition. Matang si bagi tara suba competitor si treasury banks tegi lokot tege masing di agi list de yauzari si treasury banks tara taret opposition banks tara mapan na masing siang wali domarak ta koi break ama koi long na basu koi jury member singa pau phang jaraga maduma tongnu bahna jage manam di break kra yaud raga di masing yamani na ka naktang waraga su anyway tara suba participant si treasury banks tagi serial number 16 Muhammad Ibrahim Dola Pabam from Manipur College. He will represent treasury banks. Mr. Speaker, sir, Masi House of Holiva motion, Thabak Phangdabagi masing Hengatlakliba si Masagi Ashonbanani si yam chumo famni. Tasin harakanda akoigi opposition bench na sai ko salam hangbiki. Adi ka system lebena maram morga Thabak Phangdabagi chang Hengatlakbanena. Tasing na dulale. Ka system hadi akoina job ki creation tawsidi economic factor da yengaga create tobani. Aduna maram morga ka system khatana maram morga unemployment matching halak bina bisa tasing na lana wafam ni aduga wafam amana youth ki akoina India da leriba youth machine she educated uneducated pullaga asagi Thabak Phangdaba se 6% ne bire o tasing na hoi Thabak Phangdaba se 6% ne but adubo habidi Thabak tu ga chana ba miyoi singdi sector du da join tawra matung da lemho ba singdi ba Thabak Phangdaba ri se aduga ina ama problem haning ba mana akhoi unemployment ha bisi karino hai kanda unemployment ha bisi Thabak Phangdaba miyoi singdi reba karama Thabak Phangdaba miyoi Thabak ta ge tawla laba miyoi o na ta Thabak tu yaudri ba miyoi aduba miyoi singdi unemployment ha se adu par ma tu lone kai gum sarkar Thabak pi ba taragadi akhoi par ma sarkar Thabak pi ba taragadi kanana Thabak tu hadi akhoi lower division sindu kanana to hodi no ba just this is the light of that we people in Manipur that as a proverb thabal chongma hitraga nasikona taini haibodo adugi wana dini moiside aduga aina haninga poilamana akhoi Thabak Phangdabagi changsi kaigino hai kanda akhoi graduate tamama singdi India da le masing si yame ba graduate tamama singche but graduate tamama sing yamo tagasu magi certificate to yamo wane ba magi education value di mangona yaudi ba but how can he become a job? How can he do that job in a restaurant, in a company? No, it will not be possible.
So I would like to say is that kaigumba magi value to yawa taraba aina spend newspaper manga sige thek na yeba kaigumba unemployment ori se kaigino hai kanda kaigumba khoi the education value yawre but adubu hajike matam masida khoi the white color job khata ta na yeba aina hoje ai army ho gya yoba ai army officer ho gya ro aina army officer do ke thabo to ta na taraba ai du phang ho jeba then ai army officer oi de ai job phang da hai dei ro. There is a lot of job in our Manipur or all about India. We can do that. Aduga, akoy na kay gumba, thabo ka maji ako. Akoy na job ka lahat ka sa tanay sige maram atopa tawiyay hay ka akoy na video editor. In a video editor, he can score, he can earn about 50 or 60,000 in a month. Then he will try to Manipur police or pam kutro ma. Just he Manipur police or 20 or 30,000 ka phang mudu pam ro. Just if you want to become a video editor, then you can earn 40 or 60,000 in a month. Then if you are a real educator, that you can become anyone what you want, what you do. If I say in Manipur, there is also not in Manipur, there is a Roger Mela that creates job creation in all over India. Then you can be joined there. If you are fitted to join that in a government job, then you can join. But if you not, but it's not to blame to the government. So I know is kai no I can't. Kai government to ta ne ba matau darkar oi deba. Just isa gi mentality, isa gi personality, isa gi leiba thak to odi matugin na to udam ne ba. Aduga akhoi na unemployment hai si kai no unemployment India da masing India da le mi masing si ngo 67 69 of akhoi gi crore masing da ne ba le si India da le ba mi masing che. But only it's create 6% unemployment rate in India. But if you look in Canada, Italy, and they are already developed country, they are also 6% in unemployment. But if you look in Nigeria or Cambodia, then it has only 0.1% for unemployment. Are they a developed country? No. Just I want to say is that development does not depend on the government job. Just it is depend on you. Who are you? Then if you are able to create anything, if you are able to do anything, then you can do. That's all. So, kasi kaya how to put emotion na si yam na tumo from ni ado hari ba si di ikoy na praba amalaya ba if kay gamba low to umta the low to cow do ne ba just if you don't do anything then ado de nang low to cow na low nang ling de ba ado nang low cow matam da mi low cow re cow ke ka nang cow ko ba just you have to earn nang pedi to tha ba dar ka ba ado low ko matam nang low tai ne ba masi har ga iba phom solution jage. Thank you. Thank you, Ibrahim. Next, opposition dagi. What's again? Opposition ki serial number 13. Opposition bench ki serial number 13. Thangmal from Wi-Fi from opposition. Say number 13, Thangmal from Wi-Fi. Mr. Speaker, sir, ngasi House of Pastor iba Thabak Phangdabagi Masa Masagi soibani haise thamoi degi hairaga taseng na lanjai maramdi ekhoi treasury bench sagi member mana haibado Thabak ki thabang akteni adubu ekhoi na tanbagi ne haido taseng na makla le do maramdi Thabak haise yame chumi adubu society de di iban ichan nangi na chana pado ke Thabak toge auto thawi hairdi asing brane torokani ba aduga lambi da khumugumba kap thai khumuk phoi hairdi kanamtana mi na khana deba asi se society da chana ba pone ba mi miam na khana se IAS IPS doctor asi khaktang se thabang na khana ba adu ina hiring badi asi gi thabak sing se society da government na moina initiative lo biraga atei auto thobo oiro kari thabak oiro macha sing ju thabak ni
asisu thabak ni na phajina moina sembat piba society da moina hena force bibiraga onto han base phagani na khali aduga chumi India se highest population se oirani ai taseng na thajai si orakani se oiso oirani adu thabak se Manipur da hojik October 28 da moina hojik phawbagi survey to basida 3,28,000 adwai da leiriba employment se adu loinamak to thabak piu haibana teba loinamak to IAS IPS ohalo haibana teba adu do ekhoina haijabadi thabak ki thabak mayam do ekhoina government na sinbiba kari skills layer di ekhoina pamjaba poto phangani initiative lobiba aduga ekoi moina hold up to biraga ya support to biba machange khana khanjai Mr. Speaker sir aduna ngasigi house thabak phangdabasi masa masagi soibini haise taseng namaklali pass over yaroi thank you Thank you. Thangmal som Wi-Fi. Thank you from opposition bench. Mathang si Treasury bench tagi serial number 12. Atom Lakshmi Sanu from Treasury bench. Lakshmi Sanu from Treasury bench masih absent ore. Adun ma absent ore bani na toppa Treasury bench tagi makangat lagi. Treasury bench tagi liberal college tagi Lai Mayum Bisaya. Thank you, Mr. Speaker, sir. Masih Bisaya. Lai Mayum Bisaya, serial number 15. First of all, ay motion na sige ngasi piri ba motion na sida ay na supporting bench ta phamjabani ay na supporting bench ta phamjari ba sige maram hayo hairagadi ko ngasai dege akhoi tari ba mayam sida first of all masa na masagi potential mana masa na tauja bangam bagi se sakti se aina kari pami ge haiba se khangba ngamjadabagi ne haina masagi Ashonbanani haina aina hajaningi aduga aina ngasai dege taba matamda corruption haise paisa pina ba mi laitragadi paisa launa ba mi su lairoi haiba se ai hajaningi. Thank you. Aduga thabak lairiba mayam asida thabakti mayam ama lai hairaga thabak government na adusu pidaba khungu police tawriba mi adubu mi oina thade hairibado adu oragadi government ta hairaga akoina low ubagi oiro khungu police tawbagi oiro moza sembagi oiro phi sabagi oiro adu oragadi government service line authosira si hebasu ai haijaningi mayam da aina ngasi mosan asigi supporting bench ta phamjabaga loinana aina mayam da haijaning base thaba haibase lekhom totning daba mi di mayam lei adubu lekhom du na tot latragadi akhoi ngasi chak chari ba hinjang chari ba puthori iba mi hanubi amana mayum dagi telau chara kobi chara morok chara mayam bazar da puthori iba se thari ba mi adu lei bagini tauri ba thabak tawning iba mi adu lei bagini thabak tawning daba mi di leite hai leitragadi kaidobagi masana mayum dagi chauraba hingon mayam ama hangaga leiribadu karigi damakta aduiduda lei masada amatasu kobi chara haigane ai lafu lau chama thau cha thariba lafu chama dudagi lafoi ama khakti paloina pale iba lafoi chama dudagi mondra pale herdi mondra du ma mathadadi charo yola kanina haibasi ai haijaningi
मी मयामना थबक तौनरिबसे पैसागिनी तौगे हैना तौरदी मी खरा अमदी डिलीवरी बॉय ओइबसु यावी अदुगा हॉस्पिटल द चलगदी खैतंग द बुकान रगदी हैरगा फार्मेसी दगी हिदाक लौथोक लौसिन चेनब मीसु कया अमा यावरिबनी मदुदगी फंगप पैसादुना चारिबनी पैसा से अइना इंडस्ट्री अमा हांगागा अइना पैसा चबुन अमा पुथोअगा लाख 10 कुन कुंथ्रा निफु करोड़ अमा पुथोअगा मी मयाम अमा थबक पिहनबदी ngамगनी हाइबले अदुबु अदु पुथोकप ngамगदब मी से अमा अनि खतनी मयाम दुगी द माना पुथोरे हैरदि अइ थबक यावजगे हैरगा चटपा नत्रगना मी अदुना खंगबिरगा मादी थबक फबनी मादी वेल क्वालिफाइड ओइरबनी हैरगा कौबो लाखपमा अदुगी तंजा अदु लौत्रि पकरिगिनो हैना अइना हंजनिंगी मयामदा ngasi media gi mi amadi leiriba opposition bench ta phambiriba mi oza oi biriba mi mayang sing se oza oi ge na aina hana ai angang oringa da oza na hangapoda nang kari oi ni ai doctor oi ni engineer oi ni adu oi ni ada oi ni mayam ma hai adu bu aina saurak laba matamda aina doctor engineer IS IPS sing no tuk thoga ai farmer oini haiba midi leiroi adubu ai farmer oire haiba midi leini haiba se ai haijaningi mayamda nakhoi gi punsida loina thengnarakani yumda matam mangan ba haiba se yamna achauba crime amani haibadi ai hajaningi maramdi nang amana lari adu yamna hairaga angang ama phawba takpi tambiram tragadi nangi nang sikraba matungda nangbu ningsing binaba mi kana sulai roi hebase ai haijaningi thank you matang se opposition bench tagi lakut tage hौजी फक्त कोई पार्टिसिपेंट मसिंग से त्रागा निथोई सुरे अमदी कोई एब्सेंट ओरे अमदु थारगदी तरहमदोय बम तोपनी अदो आई त्रागा हमदोय सुबा स्पीकर ने लोकत कदुरिसी opposition bench तगी के लेबिस देवी ऑफ them college of arts लेबिस देवी Chair number 7 Masagi ayah belum juga kerana si house terkuat tidak di pembosan. Thabak Phangdabagi masing Hengatlakliba besi Masagi Ashonbanani hai pembosan asi malik cuma lan bena ayah na pembosan asi ke against le jabani. Masih kita mak ayah Manipur ki puari se naina pematok tai. Sida aku ina akak na balam apa penbilam dah bena ayah misumang shit ligai mamang di isumang hanya si jabani. 1949 da Manipur na India da tilaba matung da India ki planning 1950 sida hauba sida yengaga ahan bagi planning ohum sida Manipur gi oiba akak naba planning gi sentang amata pirak tabana Manipur asi semit londa yamna maning han state ama oiki nana maning tamna leijalama ba namda mama bo namnong no silaba matungda pasi state thok piba amadi union territory gi thakta thambi ba sina akoi gi semit lon sa yamna maning han ki pasi state thok piba matam asida Manipur asi icham chamba district amagi matogum commissioner amagi makhada leiba oina thambi ki masina अखोई के सेमिनार से यामना मिपान तांग बखोकी अदुगा मिस्टर स्पीकर सा मसीगी मतम असिदनी अखोई के यामना एबनॉर्मल ओइबा फॉरेन पॉपुलेशन हेंगलखिबा से मसिना अखोई की मणिपुर की नोंमगी ओइबा सेमिनार द यामना चाउंग चैथेंग पिरमी मथंगदा मणिपुर स्टेट वुड फंगनाबा 1972 की मतम असिदा लोइलम मतोगुम अखोई की हिल अमसुंग बेली अनी की डिवीजन से का हिना लाकना पुन्ना सेमित लोन के चौखटपगी खोंजन चमिन्नबगी मुहुत्ता मणिपुरदा खुंदारिबा फुरुपसिंग असिना मसागी ओइबा तोगान लंबीदा चटखिबना अखोइगे सेमिनोदा सुकी मतिक मनिंग हनबा अमा ओइखि मसिना 1972 की मतुंगदा मणिपुरदा इंसर्जेंसी की इहो का हेना कलकपा असिना अखोइगी नहालोल सिंगी वखदा चममनबा चरांगनबा हेगलकपा लोइनाना 1980 की मतम असिदा ड्रग एडिक्शन की वफम मणिपुरदा लाखि अमसुंग करप्शन की कल्लबा साफु अमा मणिपुरदा लाखिबा इलोइनाना 1980 लोइरकपा अमसुंग 1990 की होरकपसिदा मणिपुरदा ngasi अखोइना हाइनानिबा अनएम्प्लॉयमेंट हाइबगी
ase Manipurda aduki matik lakhre 1991 da India na neoliberal economic policy hogdokhiba loinana Manipurda look is policy hojikna ek is policy haiba policy ase lakhi masina akhoi Manipur gi small scale industry da chaung se thing prami amasung Manipur gi cottage industry na pidam ba contribution se uba phangthila Mr. Speaker sir aduga asi akhoi na Manipur da lakiba MNC sing se sidi akhoi gi youth sing asibu Thabak phangan bana te sidi akhoi youth sing se exploit to bibani labor ki dignity yaw daba amasung makhoi na pidaba wages se basic minimum wages yawde masina akhoi gi youth sing asina sabak suning na basu nong na basu laiba global capital market amasung irrigation na marai sai thangak aba irrigation system laitaba asina primary sector da bu oilo secondary sector da bu oilo farming sector da bu oilo akhoi se mai onsin pham laitabani aduna akhoi gi Thabak Phangdaba se Thabak Phangdaba se suning nomning nabagi wanate leiba akhoi gi system se mamangai dagi yam structurally oppressed oilaba khunai ama oilaba akhoi lamdam se sinane aduna akhoi na sin nainariba Masa Masagi Ashonbanani ni haiba yam na personalized oiba debate na mase naina base yam tina lale aduna akhoi gi Manipur gi cemetery chakhathan gi haiba di akhoi na naina ga do base democratic akhoi gi democratic deficiency amasung akhoi gi structural crisis mem chana naina ba mathok tai akhoi gi present corruption ranking da Manipur top ni hojik lai se aduga NS khwai da gi pan malam aduga noina na UAPL lai ba lam da masida akhoi youth sing asida ning tamna wangang bangam daba ning tamna khan bangam daba khuna isda karam ba wa culture do lak doi se asida ngasi gi motion ase manik sumna lale ba motion ase bu akhoi Honorable Prime Minister amadi Mr. Speaker sana House gi for the withdraw tong na Mr. Puni Khenjali thank you Matang si Treasury Bench dagi Kaisam Albert Singh from NG College, cell number 10. Treasury Bench ki cell number 10 Kaisam Albert Singh. और Kaisam Albert Singh si absent हो रहे हैं. Treasury Bench की Kaisam Albert Singh हो रहे बनी ना. Ben sa simak ta dagi toppa speaker malakut sage aina lakat sagadori basi Games English Academy Games English Academy dagi Gagarin Thaudam. Number 6. Honorable Mr. Speaker, sir, it is a saying that one should reap what he has sown. Hun kiba marudugi mahai lokpatabani. In the light of this background and presentation, in the opinion of the House, Thabak Phangdabagi masing Hengatlakliba si Masagi Ashonbanani. I strongly support the motion of the House. Mr. Speaker, sir, under the motion to be analyzed, Thabak Phangdabagi masing Hengalakpa amasung Masagi Ashonba haibasini. Aduga motion asigi Thabak Phangdaba haibasibu youth educated and unemployed youth singbu khangnagani. Aduga youth haibasina amuka 3 years horokpadagina 40 years fauda leiba society gi amadi isagi afafata khanglaba mioi singbu khangnagani. Aduna Mr. Speaker, sir, I would like to draw your attention to a matter of fact that all that glitters is not gold. So the House should not allow to mislead the tall talk and all the baseless arguments of all the members of the opposition bench. So Mr. Speaker, sir, karino youth haibasi masagi laibag lipcha bangam laba tangkak tuni. Asigumba tangkak asida Thabak Phangdabagi masing Hengatlakliba haibasi Masagi Ashonbanani motion asi chumi, sir. Aduna motion asi how far kadai fawba chumbage haibadu amuktang kupna mathang nainazarake.
Firstly, Mr. Speaker, sir, ngasi Manipurda thabak phangdaba naharol singi masing hengalakli haibasi mipung khudimang na khangnaraba wafamni. Akhoi gi naharol singna larik tamlaga larik haibagi chang hengalaga chakhotpagi arthabu lan nahalli. Westernization is not modernization haibagi wahan thok akhoi gi naharol singda leitabagum tawi akhoi gi naharol sing masa masagi right pudi pami adubu duty budi kanasu thawaina de. Fatte khangna fattaba lambi da khong thangjinduna anti social oba thabak kyamuk tawri. Aduna Mr. Speaker, sir, pumnamak masa masagi Ashonbanani motion si chumi, sir. Secondly, Mr. Speaker, sir, ngasi mama mapa khudimak na machabu afabo oi heningdaba kanasu yaude. Charana matachaduna mimana nabo honari larik tamanduna 24 hours yuthakduna laiba mapanasu machada yuthakanu ngausinagunu haiduna pautak piri. Sina takpadi mama mapa afabanasu mama mapa fattabanasu machabu afabo oi heningi. Anaba mida hidak kyamuk pidunasu anabaduna hidak to chabidrabadi anabadu kaidongeda fabangam loy ngasi umangda horiba tingkhang panba pambigi tingkhang maton kanana tumhanbage isa gi Ashonbanani asoibani. Thirdly, Mr. Speaker, sir, Manipurda khwadagi chawba problem si naharol singna unemployment problem with corruption sini chumi. Corruption asi Manipurda asuki matik wangle but thamjaribe wafamdi corruption kanana thowan bano corruption kanana root cause no haibasini. Ngasi akhoi gi naharol singna Manipur leiriba state asi India gi khwaidagi chawraba democracy chatpa country amagi state amani aduna Manipur da akhoi mi khudimakta mihut akhoi isagi mihut khanbagi chawraba hak adu constitution na akhoi da pibiri adubu election mayadadi nagari khudimak na masa masagi lanai gi kanaba kharagi damakta chahi mangagi yamlaba voting right adu irai laina yonthoi asigumba candidates singna kakhraga mangkhiba senfam do hanjinaba honarakpa masana tabani adu matamaduda akhoi gi government phatte corrupted oi prajagi yengbide haibasi isagi khongda singjanna yansinjaba gumboi gani government people gi product ni government da khakta tainaba langani clapping its both hands khubak na matana khubam makhon hauba yade mosna si chumi, sir. Fourthly, Mr. Speaker, sir, ngasi akhoi gi naharol ayambana awaba suningde amot papainingde self employment gi wakhal ayambana leite pumnamak pu haijaba nate bebar thoktraba sungak pigani haibadi akhoi gi naharol singnabu discipline unity honesty haiba leraglabadi tawbangam ba thabak yam lei impossible is found in the dictionary of fools hainari bani where there is a will there is a way honagadabani isa gi daitani akhoi Manipurda hozik outside tagi laklaga non Manipuris mayamama mayumsu leitana kwamana yonduna kuli oiduna lairamlaga hozik Imphal sargi mayolda building mathon saduna laikhibasina ngasigi mosanasi amukhena mayek sengali isa na honagadabani mosanasi chumi, sir. Fifthly, Mr. Speaker, sir, ngasi the most difficult thing to open is a closed mind. Mi amabu mi amana punsi chupa semba hona de isa na honagadabani laramit kumba youth singam na darkar lay aduga Mr. Speaker, sir, Manipurda angang singi examination haiba leite mishi mina haiba leite chaba ba yumda gari macha mamga phone mamga fashion advanced country dagi heli yengbada lairaba leitraba lamda mali adubu laibaki afuba wafam amatang khana bagi damakta meeting sinba kandadi matam chana mapung fana tinde maiting pung hairaga world record lerakli. So lastly, Mr. Speaker, sir, si pumnamak sidagi ngak thok na bagi damakta akhoi gi naharol singbu mating leiba wakhal faba hakchang faba hotnaba kanba ama wakhal faba naharol gi khunai ama leina bagi damakta motion asi house tagi speaker na pass tawnaba appeal tawjari. Thank you. Thank you, Gagarin Taudam, Games English Academy from Treasury Bench. Koigi Hausipunga Makai almost Elamani Kale or Hele Hausipauda Koi Treasury Bench the Mitariat Lady Opposition the Traganitoy Lakta Bakara Yoram Gadra Dubu Sorana Koi Tragamapan Gumbasi lady do the Masing Amiedo Opposition na masing si kitang hen basina maramoidna opposition dagi tangna ani kokatake dung opposition gi ani kokalba matungda
ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯏꯟꯗꯤꯀꯦꯁꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯒꯅꯦꯜ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ opposition-dagi L. Priyalakshmi Chanu from Manipur College. Magi serial number 18 ne. Priyalakshmi Chanu, serial number 18. Good afternoon, everyone. Mr. Speaker, sir, ngasi House da bukhalaiba motion Thabak Phangdaba asi Thabak Phangdaba sing asi Hengatlakliba asi Masagi Ashonbanani haiba asi ai yajaningde maramdi Masih mi amana Thabak Phangdaba si Masagi Ashonbanani haiba sai masi yamna lanbani masi di akoina angang amana ahal amada Baba Telangka paijage Telangka sabiu haibada anga mama mapana angang duda TM bisalaga se nangna saraga paijaro haibaga samane kaino paininge haibadi kaino haitaba dudi kaino sembiraga tambiraga haihalla kanna kaino mathangda mana matomta sajara kanna haira kanna kaino o Telangka sabdi sumaina to boy hai khanjara kanna kaino paiba ngamjagadamne adubu thabaga ma to bahai kaino mi amaga tongali amasung mahangna haiba hiram se loi tongalina mi amaga apama khene maram asina maram oiduna kaya mi amana mahagi haijaiba maram ado hiram aduna kaino mijeng thadaraga mi aduna madi haiwa simain tawraga na kaino sidaida oiraga mi oigani haibase masi ama khanpham thoi masigi matungina mahagna haiwa chawraga na magi career duna karam marumda mayok osan gani haiduna mama ampa amasung atopa magi relation leba mi oi singna thigat pigadamni aduna angang amana thabak phangdaba ase masa khatangna tainaba yaro haibase Mr. Speaker daina haijage amasung akhoi hojik laiba education system ase kaino traditional oiba education system ne maramdi kaino mama ampa na angang amada kaino ibima ibungo nang haiwai chawra kari oiba pami habase sugang hangde kaino nangdi haiwai chawkan doctor ogadamni engineer ogadamni habase masigi phibam dada adum leire haiba si yajaningi aduna masina masi lebana maram oina kadawai akoi bi sarkar sidadi kadawai matami matungina population hengkalapai matungina kadawai employment gi magi rate ase kaino mi hengkale haduna kaino mi thabak kaubagi masingdi hengkalapa nate aduna kadore mising hengkalapadugi matungina mi thabak aduda kaino changjagi haduna yaujaba parishya to mi kaino masing yam khale aduna kadore phamdi somda vacancy di yam dabdina kadore mi do phangdre aduna kaino thabak to yahodre thabak phangde haduna kaino madu paisa exam thabada pass tawdre thabak khanba yahodre hana kada mi angangi asoibana haigada yaroi madu di kaino maram leba Mari lainaba authority sina kaino soiba amasung kaino vacancy phangdaba asina maram oidoini masidantana kadore amasung satra mana magi akhoi gi education system ase kadore vocational amasung skill development enhancement program si ayam yaude adubu hauji anova education program NEP 2020 da kan implement tawba hawbadangari tawba yawraktri manipur da hena yawraktri Masina maram oduna kadore angang amana na thabak tawjagi haiba kana kadore aina like lomda haijadra su kaino atopa skill amda mase mayo koisage yaujagi haiba kana kadore madudo kana ba phangdaba sigumba singase leibana kadore thabak phangdabagi employment rate asi handarabani haina Mr. Speaker daina haijage amasung kaino Manipur gi employment rate si handarapagi maramasi kana Manipur gi economic ki fibam haigadi kana Manipur da economic se ayamana kada primary sector da depend tawrle primary sector depend hade agriculture da depend tawrle agriculture depend taw base kada Manipur da di agriculture depend taw base Manipur di somda ma ki transportation system fagat tabana maram odna kana machinery tool myam sulpada kada agriculture ki sector da yamna underdeveloped oi haijaningi masina amramune agriculture sector da kaino pamlo ubada khoina low si kaino seasonal ubada kaino natural disaster na maram odena kaigumba khalak tabata paudu nong churak tabata de kade lokthok mangi aduna kada mi singlo kada magi economic fibam do sonthare masida natana atopada kada khoina industrial sector Lebam na chakha di kana industrial sector asi mathauta adubu akhoi Manipur da industrial sector asi leite amasung akhoi na karigumba isagi iranai entrepreneur ama hangjagi haiba tara de kadawe akhoi na government gi self thum leijada mi de kana
bank dagi credit lower si masan tam adu bu kada akhoi manipur di credit system ase facility se yamna na fangi amasung phangde bu haiba yare ko masina maram moduna akhoi employment rate ase handari bani amasung satra myamna ma ki taujari ba line do chap the school skill program happy da bana maram moduna kadore adum mangdana tatana le horem lambi lamkhang khangdana masi hajara ga losinjara thank you. Thank you. Priya Lakshmi Sanu from Manipur College. Mathang sisu haja ki bagumna koi opposition degi amal lakut sake opposition ki serial number 14 S.I. Rizasan Maitei S.I. Rizasan Maitei Rizasan ini sedih college mami si ude S.I. no yunak pen dizen di York ni Rizasan si lak ni na lobiar bra Rizasan si absent ore share number 14 opposition ki ore tu mark absent ore bani na amukasu na position de amal lokat sake opposition ki NG College dagi Malem Ngambi Isnam Malem Ngambi Isnam Malem Nganba Malem Nganba ti obra Malem Ngambi su Malem Nganba su mo yaw tre senore dum masing dum lady banina opposition dagi dum lokat sake adi moi masing je dum hiale opposition dagi Dem College of Commerce dagi Smiley Anthem Smiley hedora masu opposition ki se lakre Hozik opposition ka koi ruling ka si almost mana ka to resi ki simaga lama ka te manner ni opposition ki dagi lokat serga Imphal college simakte dagi serial number 1 Sanat Tombilai Shram Mr. Speaker, sir, Masagi House motion. Thabak Phangdabagi masing Hengatlakliba si Masa Masagi Ashonbanani hariba motion asi yauriba Thabak Phangdaba hariba si karamba makhan gi thabak no natraga employment exchange ta ming chalaba mi sing dubra natraga exact figure society da tasengna Thabak Phangdaduna leriba mi sing dubra habedu mayak sengna clearly mention tawdabaga loinana nainagadoriba area dasu prithvi pumba gira natraga India gira North East gira natraga Manipur gira habedu mayak sengde maramaduna motion asi scientific accident nainabada yumpham yaude lali. So I strongly oppose the motion, Mr. Speaker, sir. Motion asi lali uchana nudamakta systematically thamjari. Firstly, unemployment rate hengalakpagi maruiba maram singsi common sense in general and then bakanda government ay vacancy lay bathabak sing matam chana niyam chumna pidaba adagi mas oina thabak pibagi chang walakpa adagi government undertaking plans sing privatization tawthorokpaga loinana akoina anawanawa entrepreneurs sing establish tawba watpa technology gi sinmi masing walakpa aduga kunai sigi mioi kana awang bathaki mahitambagi chang handarakpa asina chingba sing asine asumna pumna magi daita leba wafam sina sumna gi masa tagi oiba Ashonbanani haiba maranda tainaba maramna motion si tasengna thawai hakjang yaung ne janingde aduga secondly from the source of the annual report on salary and allowances per research unit aduga Department of Expenditure Union Ministry of Finance ta phangba report ki matungina 2014-15 da akoina sanction post ta 36 lakh hena leiba matamda working da leisi 32 lakhs ni aduga vacancy na 4 lakhs ni aduga amung makha cha tharak bada 2020-23 da phangbagi matungina sanction post ta 41 lakhs leiba matamda working da leisi 32 lakhs katani aduga post vacancy da na 9 lakhs mungne aduna masina takli bi population hengalakpaga iroina na unemployment gi chang sung wang khale
हेंगलईबा अदो हेंगलईबसिदा अइना पनख्रिबा डाटा सिदा खंगिबदि मदुदि कनोगा सेंक्शन पोस्ट का अकोना वैकेंसी का वांखलपा मतमदा वाकिंग दा करिगुम्बा अमता अहोंबा लेतेबा मसिना ताकलिबदि गवर्नमेंट मतम चाना नियम सुमना नहासिंग थबक पिनबगी थबक थौरम रिक्रूटमेंट करिगुम्बा अमता मतम चाना तौद्रे हाबदु ताकपने मसिना अनएम्प्लॉयमेंट हेंगलपा मसाना ताबनी अदुना मसा मसादा ताइनबा हाबसि तसेंगा थिंगियादा ताइनबा ngam na sikhongda taine habduri maram aduna motion si lali sir aduga mu makha tarakpada पालिबा गवर्नमेंट सिना हाइखिबा वफम लेइबा अखोइना 2 crore हेना चाही मा दा थबक पीगनी हाने 2014 दा प्रॉमिस पीगिबा अदो हजि फावबा थबक ता ओंथोतना लेरि अदुगा कोरोना पेंडेमिक के ममांग दा फमखिबा असेंबली दा मणिपुर गी ओइना 1.5 लाख एडिशनल थबक पीबा मथौ तारे हाइखि अदुगा कनो इंडिया गी सियावरगना 2 crore गदिनेबा लक्ष्यनि वफम दि रोजगार मेला हाइना हंदक प्राइम मिनिस्टर नरेंद्र मोदी गी लिचिंग मखा दा पांगथोकलिबा मेला असि करि हाइमा 2023 गी डिसेंबर फावबगी मनुंग दा मी लाख तरा थबक पीगन हाबिनेबा अदुबो हजि फावबा दा भारत गी ओइना फेसनियल तौखिबसिदा नवेंबर 2022 अमदि अक्टोबर 2022 फावबसिदा भारत की ओइना मी लाख अमगा लिसिंग निफु हेना थबक फिग्रे मसिगी मनुंगदा मणिपुर की मी चंगा यावरिबा अदैदुदा मणिपुर की असुकाना पाक चावख्रबा मी लाख 50 हेना लेरिबा सिदा अखोइना मी लाख 3 हेना थबक फंगदना लेरिबा लाख 3 हेना थबक फंगदना लेरिबा सिदा 500 खक्सिना अखोइ 1% फावबा कंट्रीब्यूशन तौब ngamde masina kadai फावबा कयाम यामना थबक पिबा ngamगदरिबना अदुगा इंडिया की ओइना कंटेक्स्ट दा येंगबा मतमदा 1.4 बिलियन लेबा पॉपुलेशन सिदा CMIE रिपोर्ट की मतुंग इन्ना सेंटर फॉर मॉनिटरिंग इंडियन इकोनॉमी की मतुंग इन्ना 53 बिलियन है ना थबक फंगदना लेरिबा सिगी मनुंगदा तसेंगना थबक ngasai हाइबिरमबा वाफमदा तसेंगना थबक थीजबा मतमदा फंगदबदुनि हाइबिरमेबा अदु थीजबा मतमदा फंगदबदा लेजे 53 बिलियन जिगी मनुंगदा 36 मिलियन अमदि तसेंगना थीजबा फंगदबा कांगुनेबा असुकान लेरिबा दु तारगदि मसि आइना लाक्संगबा वाफमदि रोजगार मेला हाइबा मेला अदुना तौरिबा सिदि गवर्नमेंटना अदै डिपार्टमेंट सिंगना मिनिस्ट्री सिंगना कंसर्न स्टेट सिंगना मागी अवार्ड पोस्ट वैकेंसी लेपा मतमदा कौगदुबा रिक्रूटमेंट तौगदुबा थबक मयामदो मेलाने हारग अपॉइंटमेंट मेला ओइन तौथोकपनेबा मसिदा अनौबा जॉब क्रिएशन लेतेबा there is no any newness aduna sarkarna karigumba amata thabak amta niyam chumna leiba unemployment gi chang jing biraga kayumba thabam ta paikhatte habaduni aduna ta sengna lakchani badi masa masa da taina ba habisi thawak jang yauna yajaringe aduga fourthly akhona June 14 2022 da अग्निपथ स्कीम है डिफेंस मिनिस्टर राजनाथ सिंह की मखा यूनियन डिफेंस मिनिस्टर की मखा 17.5 years तक 23 years फाउगी मनुंग लेबा नहा सिंगो थबक पिनबई पानम स्कीम अमखा पुथोरग्लिबा मसी 4 years टाइम कॉन्ट्रैक्चर बेसिस ने बे असिगी थबक पिरबा मतुंग दा 25% रेगुलर और मतुंग 75% अमना निधि सेवा पैकेज 10.04 लाख खर्तसना मियोबगी पुंसी मा हिंगबा ngambगी लंबी पिबिरबा स्कीम असिदा अनौब नहा सिंगी सही मरी मतुंग दा करी थबक पाहका तक हाबदे स्कीम असिदा उबा फंगदे मरम मदुना मसी मसा मसा ताइना भाइबसी तसेंगना थवा एक्जाम यावना याजनिंगदे अदुगा करप्शन फोर्टली लास्टली आइना पंजनिंग वफमदि करप्शन फ्री ओइदबना मरम ओरगा लाइक लाइस होइबा मियोय का थबक फंगदर लेरि आइना ngasai treasury bench tagi हाइबिगिबदा खोइना थबा मतौ मतमदा लाख अदु चंगगा तानै हाइबको तानै हाइबो वफमजे मसाना मसाजि करप्शन दा सुमाइना तौरे मसा मसागी असोनबदा थबक फंगदबगा मरि लेनि हाबजे मोइन हाइबिरमेबा अदु तारगदि मोसनजे तसेंगना मोइसु थवा एक्जाम यावना याजनिंगद्रे हाबदो आइना तसेंगना उजनि मिस्टर स्पीकर अदुगा खोइना अनएम्प्लॉयमेंट हंदान हाई तारगदि पॉलिटिकल सिस्टम तो सोयरबदि पॉलिटिक्सना अखोइना प्लानिंग निंथिना तौबा हाइत्रगदि थबक फंगदबा हेंगलकपा सि मसाना ताबनि अदुना असेंबली दा अफबा मियोय लाइक लाइस हाइबा मिजेंग सानि यंगबा ngamba मियोय से अखोइना असेंबली दा राज्य सभा दा लोक सभा दा थाइबा मथक ताइ मरम अदुना सो फ्रॉम द अबव फैक्ट्स एंड द सर्कमस्टेंसेस मिस्टर स्पीकर मोशन असिबो विड्रॉ तौबिना मिस्टर स्पीकर की मफम दा निंसिंजरी थैंक यू हुजी फौक्ता कोई स्पीकर तरागा तरुक सुरे opposition amasung ruling punjalaga absent oiba yaudana to koi jury members sing break hak lausira traga tum chathasira tum hapet habiro ujagoje chatharse koi jury members sing na tum chathapa pame do hujise ruling gi amasung opposition animakta teret lady ado dum chathajage do koi honorable member sing hai tare member sing ruling opposition noi matam si koi gi noi de piriba matam si helagadi koi ma count taude anu yaringe koi matam si yengaga noi ngangba adu warning bell lagadi matam si yam laitrabanina नखोगी मरुब पॉइंट सिंग तो मधु थम्बंग हमौननबा नोय थवांग तौ हाइबसिमा थमजगे नाउजिक से कोई ट्रेजरी बेंच तगी
Lokachage Treasury Bench Dem College of Arts T. Jamie Singh. T. Jamie Singh, serial number 8. Serial number 8. T. Jamie Singh. With the permission of the Mr. Speaker, sir. Ngasigi House the Pukalakliba motion, Thabak Phangdabagi masing Hengatlakliba Masagi Ashonbanani Haribasida Masagi Ashonbanani Haribasida supporter Amoina Tawai Haksang Yoni Yazaning. Mr. Speaker, sir, Nasaidagi, opposer Mayamnasu, and the supporter Bensers Mayamnasu, Masagi opinion, Kiama, Pongdokre, Adubu, Nasigi House the Pukalakliba motion Nazidi, Sama the Sama Sumaba, Kanglei Amata Yaudra motion Aman in hygienic. Madam Ding, Asaidagi, opposer members in Masagi opponent, Pongdopirame, Adubu motion as it cut Wagi Pangal, the Kanamata de Lezagiti. Aduna, Mr. Speaker, sir, Kananabagi, Matam, Mayama Makoi the Pibira Bazunga Sigi motion Nazidi, Kudakasi the past or the Harabazu, Hyman Batogler. Mr. Speaker, sir, ekoi ipai pugi hainaba pawro ama leiba khong cholaga chin chole haiba pawro je yam munna khanbi bataragadi ngasigi debate kin motion na je yam mayek sengna dum thokla ne ba khong cholaga chin chole haibe sudana ekoi ki inak to opportunity to oro la odi chungya ya roiba masana masagi asoi do phina kupsaleraga government na nganga leiraga makhoi do opportunity to joro paisalo di sungoi oroiba. Mr. Speaker, sir, amuka ju khantha du ne yengbiu ne Second World War loirappa matamda kanana Supreme Power paigi Supreme Power paigi base USA na Supreme Power paigi ba 96% job employee maktane ba da adubu government job employee di sumna tangi 26.73% khata oiki ba dugi marak to da atai di masa na hona jaraga nation do wang na thamgi ba aikoi gi India je developing country amane ba developed country na treba develop ka developing ga je sama khenai ba aina haijaningi di developing haire ga chawkhatpa man bagi wane ba chawthaba India haiba ga samane ba maram di kari gi aikoi gi asoiba muna phina kupsal lerga mingonda du nganga leibagi. Mr. Speaker, sir, point amatang ga haijarabada Germany hariba leiba ka je First World War gi matung bhawa kanamta na khangdeba magi ahanba maming je Germany haira ka leiramme ba adubu makoi je First World War da pachana collapse tare 100% makoi gi budget asoki matik down tawgre makoi Migi lamdagi paisa puraga makoi gi lamdo hingalanaba honaba hore adubu kaidawi government no upai leraktraba matamda kana tholaki AO hum adagi Hitler tholaki madubu kaidoraki akoi di Supreme paiga dabani hana wakal do haugaleraga mi mayam ji khomeraga Supreme je paiba ngamakibani kana ga challenge toraki wall number 1 da leribi USA je oi nakoi kesu nate sumana challenge to banga makiba isa na hona jaraga ngamakpa ngakta ba isa ge soiba do phina kupsalaga thambi ga no ba phane na ngasadagi corruption na laise corruption ji kana na hogdora kono government na hogdora pro isa je perfect amtang oisine mi chama mak laksine perfect oibodo adu kari gi corruption darkar oirige corruption haibasi government na hogdora kono ti isa na hogdora kono ba aduga Mr. Speaker, sir, amutang jing jina world da lairiba total population jina kyano 8 billion masida akoi gi India na kaliba sina kyano 1.5 billion masida gi akoi gi India gi job rate sina kyano 432 million masina takpadi akoi gi tangkhai phawba yaudriba akoi gi population jida akoi gi job tawbagi masing je USA da lairiba masing na kyano 400 million total population da lai aduga 393 million na job tawba mi masing arta oi masina takpadi akoi hona jareraga Supreme Power haibaje paiba ngameba masida ida ona tainaba romda ut chairaga isagi asoibaduna khumjala thamaga chaiduna ngangna bagi mahutta ngasigi motion asida masigi motion je yamna phajaba kari haini question je masana ju hangjaramaba answer ju masana pijaramaba aduna motion nama kangneba aduna Mr. Speaker, sir, ngasigi thangasa proof sing amadi ucha kriba praman sing aduni yumpa moiraga motion na ji khuda ka sida pass tawbiu aduga aphaba nungaiba khunai ma semako matamda adomadongi khut chaungna yawbiu haina haijaraga aigi matang asida losinjari. Matang si opposition bench taki lokat jage opposition bench taki
ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯁ꯭ꯄꯤꯀꯔꯁꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯗꯒꯤ ꯁꯅꯁꯝ ꯗꯦꯕꯤꯀꯥ ꯔꯥꯅꯤ ꯗꯦꯕꯤ ꯃꯥꯔꯛ ꯁꯦꯔꯤꯌꯜ ꯅꯝꯕꯔ 2 ni Debika Rani. Mr. Speaker, Sir, the Gaya Bayogzuraga ngasi House the Bukalaliba motion, Thabak Phangdabagi masing Hengatlakliba Asi Masagi Ashonbanani have say Tawak Sang Yauni Yazaninge. Yazaning Bagi Maramdi, Bukalaliba motion Asida, Masagi Ashonbanani Haribase. Nakalamatagi oina yeng bami yeng da haibaneba masidi factor me ama madagi masamasagi asondo ira piyaiba madudi kana amtana kumna yeng san bideba aduga somna tagi haibetang yeng bada uba masamasa eta taishan biba kumna di kana amtana yeng bidaba kitang yeng bada uraga haiba wa haiba sibu kayam yamna chumdorige masidi kupthana yeng aba matung da haira wa haiba sne hena chumgadori bani maramasna motion na silali aduga Purkhalakliba promotion Thabak Phangdabagi masing Hengatlakliba asi Masagi Ashonbanani haiba sida masakak tana taishalaga atopa factors inda phumjanduna thama haiba si ai isani ajaninge Masagi Ashonba haiba si oirangna matamda wacha masa oiba atopa digi oirangna masa mayam ama thulaiba masida society dagi oirakpai family dagi oirakpai government dagi oirakpai education sector dagi oirakpai ba mokoina atopa factors indagi soirakpaduna Masagi Ashonba oirangna bagi achu macha amani ba aduga madumya digi ubidraga Masagi Ashonbanani ta haiga taishan haiba sidi ai thoyak Chang Yaunai Yajaning, Kana Masana Ashonba have a boy in Ganga Gaba. Masida, society the head the young Hanmada. Society Sida, Atoba Tabak meetings in the hand, respect people from society, the Setneri Bahosi. Aduga, Atoba Tabak by MCS or by doctor or by engineer or by things in the Tabak and the Ubiriba. Aduga, Tabamachama sings the Ubideba, Tabamachama sings the Ubidabanaso, unemployment rate, one Kalapaneva. Kanamtana, Mayum the Tabamachama over the employing in a Tabiba Kanabi or Bibigeva. Masida, Aduga Amoksu, Angama Semapomatam, the family, the Yam, the Toba, a Soba Maladiba. Angang sings the mind, the Biam Nabiriba, Atoba, white job Kakana. Thabak ni haina youth things na khalle ariba sikana na khalan bano family amadi society na khalak paneba family amadi society na anga mayuk ma matam tam birak matam da ai jadi doctor oigadabani engineer oigadabani madu oidaba yade abgi force ma pibiriba macha singsida kari skill hairi kari mangona talent yauri haibase kanamta mama pamta yengthok pideba masina su achaw marama maneba adudagi di amukso macha singsina khangjari na khallase ba hoji maze ai sana bayam na pame natraga na ai art nom da chat bayam pame na khallase ba adoi tar Mama Pani, I tell them Tabiraniba. I eat Anaba to my Tobiabra, Mina Nanabataba, Harkaniba. Marina art from the chat can hibers and the beatings in the society so hunter me, a making bidi, Adukishimataka, family, I think Bamashu Tamniba. Maramasina, I Shan has a skills. Put Tokang Phangdabagi, what a Masuriba. Masida Gisu, employee rates a hunter up behind the Kanjaiba. Adukisumataka, Houting, education sector, education sectors, there's Omoka. Tambi Balarics only theory kat tambi bagi tap amatori ba masida practicals in tinuana putopida ba tamai ba pose apply to bi ba tambi de ba aduna maram oraga su employment rate unemployment rate hingal angna bagi macha amasu oihali ba tambi ba theory duna mark wang na Phangdabagi damakta tambagi tap amusu tori school jing sina so hai ba noising zesi paro by hatoro aduga mark wang na phangwo hairi ba adoi taragadi masida Isa de apply to raga haina ba matam do pibi ta taragani Masagi Ashonba ibse oirak patabani ba adagi mathang de yengasi mathang da Manipur have a pikraba state sida India ga yengaru matam da Manipur have a pikraba state de lari have gi chang se yam da wang lady ba 2011 gi Celsius ki matung ina India gi apun ba lari have gi masing 70.04 ne ba aduga Manipur have ba pikraba state city around 79.85 neba adoi taragadi ang matam so pikraba Manipura harba state sida hena lari haiba heliba adoi taragadi quality laitabagi Masagi Ashonbanani Thabak Phangdabani hai taragadi quality laitaba mido kamana lari haibani ana singbirami bedo certificate to paraga lari haibani thado piraba neba adoi taragadi Ashonba fellow ram taragadi mana ai kai da sori ba no na khanjara ba yai ba adu na tabida nang lari hairabani na certificate pira thadore adoi tari Masagi Ashonba do khangja da ba neba Kanglei matam do amta PB education sector dasu adudagi su education sectors de hen sorry skill development to na ba mafam se PB de ba ai isai sakpa hai re araga he tai sur je kamai na chingani na truck doni khangda tar gadi madu yaroi ba adagi Manipur sida agriculture de depend to balamni agriculture da thabak tori ba mayam sing se housing machine lona chinjale
Mechina Sinjala Avanina, agriculture, no Madami, Mamtang Surama Tabato, Mechina, Mangaluation Greba, other Tari Masina, unemployment rate, one Kalapani. Adugi Matangana, Manipur State industry later, Banina, Swanakanda, Mayam Tabapangata, Mayam government job, Tana, the Pangata private job, Tana, the Pangata Mamsi, industry Tabata, Maduzu Pangdem, Masita Gisu, Maruana, unemployment rate, Hengalapani. Adudagi Matangana. Manipur the population je yam the one kalakpa. Aduna maram moiraga like tomaga pastor or tolai basaters in say, Masiki Chapchava, Chanaba Kopirakta government, a government the hanging like river pumps in Sida, gi award passing staffs in the Koshan Birakta, Machina Sumara Moiraga, unemployment rate, one kalakpani, and a Tamjarini. Aduga. Asi ay ba mo ting sina maram moraga ngasi house to Pukalaliba motion Thabak Phangdabagi masing Hengatlakliba asi Masagi Ashonbanani habasi Mr. Speaker sir na withdraw to behind na hijraga lotion journey. Matang si Treasury Bench serial number 7. Serial number 7 Tafsir Ahmad, Dem College of Arts. With the kind permission of Mr. Speaker, sir, Masigi House asida kana nawa pukat piraklaba amadi Honorable Mubarna Muptoshin Biram Neba motion Thabak Phangdaba Hengatlakliba si Masa Masagi Ashonbanani higher motion asi yamna chum maramna ayhangna thawai haksang yauna support tawjari ayhangna chummi hai bagi maram sisu machatana haijarake sir an bamuktada mioi ba jati asi hek khunda leta ba horpadai hauna masana masagi thawak bijaduna laklaba jati amani Yangbiu, Matamamada, Leramliba civilization, sing Angan Bamatamgi, Mesopotamian civilization, Harappan civilization, Masigi Matamdagi, Leramlaba, Muishina, Masamasagi, Thabak Pizaduna, Masamasagi, Kanamta Mipantang Dana, Masamasana, Lambi Semjaduna, Masamasagi Ojaba, Sentok Lambi, Lajarami. Adobo, Housing Labor government, Amadi, society is the labor mechanism kaya. Asi mayam asisu mioi basina semka chawang aktani ba aduga mioi basina semka chawang aktani makoida kari gadamakta ipal tangduni hingadoribana hauski Manipur sida leiriba agricultural sector sida yengbiu masida akhoi hausi lau lokpa loigre adugo mathangi inga iduna leiriba labuk ahangwa mayam se yengbiu mayam asi kari marangino masigi marak sida tawba yaba Thabak kaya ama lady atopa cropsing atopa mai marong sing kaya ama putok payay adubu tan maram warga suning da nomning da maram warga kanam ta tawde labuk lamang se dum tha taruk tare dum mangan dana tammi masibu akhoi gi isagi atan manani natraga Ashonbanani haidraga kanada ta sanabi bano makhata jarak lawada akhoi gi government sing na piba Kudong Java ke ama lady, some the Harvada, Kogi farming is the Harisi, KCC, Kisan credit card, Dagi PM, Pradhan Mantri Bima Yojana, Amadi Asimia Masibu, Tijan Bidatuna, Amadi Masimia Masibu, Kari Lay, Kanana, Pirakani, Kalaga, Lay Birabano, Haina Balay. Matamamada gi hainer pale ipaipu sing haina biramba khongcho laga chin choli haiba isana khongcho ning draga kanada akoina mipal tangduna kanana akoi bu thakbi yu haibano aduga yengbiyo amukasu Manipur gi hojiki hawgalagi banarol sing yamna work culture hantaraba Manipur kunai amani hojik leiba kunai amasidi matamamada aihak lilongda pokpa pa amu ina haijage Matamamada Manipurgi economy Manipurgi marketing do Lilongi kopi yana maming salame adubu hojikti masigi kopi si kanana mohot chingre Assam gi kopi Tripura gi kopi masi myam jina mohot chingre masi kari maram gi no akoi gi Lilongda damani leiri irrigation facility maram chana leiri adubu masana tan mana maram weraga
kanamta work tawning de amasung hojiki leiba youth sing asidi mama mapada amadi government sing da depend tawduna leire mama mapada depend tawi hiring badadi nongan badagi numita ko ahing lungtin khangdana mana masing yondana sorokta lambi da pamdana leiriba mama mapada da bule leibiyo iPhone leibiyo amadi thabak apiyo thabak ki paisa puthokpiyo haidana leire masi masagi atan manatragadi kari gira aduga ngasai opposing member ki opposition bench ki member amana haibirambagi matungina power amadi money masi leitrabadi thabak phangde hai adubu khangna government ki job sik tawirwasi kari maram gino adubu loisalakloda akhoi ki Manipur state asi literacy yamna wangi literacy wangi adubu skill di yamna leite masa na semgat chawe aba skill ke am leiri chahi tara manga tara truk nursery dagi hauna graduation master si bawa tamlaklaba matungda akoina government gi job ngai doriba maram si kari gino chahi tara manga tara tu gasi akoina pamjaba skill natraga tamba yaba samna haibda koi tien kapa tamamba taragadi chahi tara manga tara tu sida mit tu shallaga tien kapa herani maram haijagriba maram singa sina asigi house asida pukat pirakliba motion asibu pass to binaba Mr. Speaker sir amadi honorable mover gi punging chingsinjari thank you thank si opposition dagi lopat jage hauzik opposition dagi su masing si manga gumba nangai sele opposition dagi lokat jariba mingse MB college gi mahiroi pi Phangmai se magi share number se 9 ni Paukangai Phangmai I bor malek MB college share number 9 check the respected speaker and the judges I am Pagongai Phangmai on behalf of MB college 5th semester today getting the privilege on this stage I would like to participate on the topic Thabak Phangdabagi Masa Masagi Ashonbanani. Okay, let me speak in English. Firstly, Thabak Phangdabagi Masa Masagi Ashonbanani haibado lanle haige. Why? Because we don't get job. Why? Because in this 21st century, we are living on this 21st century with a corrupted world. If even I am struggling to become a job owner or a leadership in the future. But if the struggle that I have and if I am struggling that much, but if the government are looking only for the money, how I can survive on that? That means this is not an individual. But I just want to convey is that our work, we are getting less job because of the public or because of the government. We are seeking only for the certificate. We are seeking only for the money. If we are continue still like this, all this matter, then we are not able to defeat this society or this place. Then we are still on the government, under the government. Yes, of course, we are living under the government, but then the ruling is under us by the government, not by the individual. So everything takes place by the government. And according to the union labor ministry on the table of the parliament last year, there is the employment has been reached up to the unemployment has reached up to the 9.5%. Why? This is because the government. Now we seek for the job. We look for the job. Number one, due to the poverty. The poverty, we can accept it because the society, the government are seeking only for the money. So as we are poor, we can accept it.
And number 2, repeat increase in population. As the population rate has been increased, our job has been settled down. And the most and the last important point is that due to the pandemic of the COVID-19, all the jobs are settled down. And from that mainly all the work on this Manipur and other places and all the job owners are scattering, and they are seeking for the labor force and working under the labor. Thank you so much. Thank you. Matang kun matoi super wangang loy treasury banks tagi lakot jagada bani sem sabiro koi treasury banks tagi standard college mau sinbiri ba L Binika Standard College. A very good afternoon, Mr. Speaker, sir. I am a supporter bench, treasury bench, Tholaga, Ainas, the debate appear, Bamosan, Thabak Phangdabagi, Masing Hengatlakliba, Isai Ashonbanani Habase, Aita Sena Yazani, Kaigino Habakanda, a hand Makta, Eko Yang Seba, Thabak Phangdaba, unemployment Habase, Kaino Hana Yang Seba, unemployment Habase, a coin a hand with a Kangada. Thabak di kaino, thabak di akoy masa tawina, ay sa tawina. Loy magtarong gani, thabak di loy tarong gani ko miyaw, tawi ko. Ado, unemployment na traga employment hay basi kay dagi laki hay di income lag pa hay basi thola iko. Income lag pa hay basi neba, income se lag pa na traga lag taba hay basi neba, unemployment na traga employment hay basi. Ado ka income lag pa matam yeng ba matam dako. Nong magi na traga thagi bulag ta gadi mado employment neba. Ado ka thabak masing Phangdaba mayam ama hengalai has the kaigino high kanda akoina mentality say kaidalege have a kanda government job high target wow loy mak loy high aduga akoi opposition bench ki kanguna so opposition bench ki mentality sing se kaidalege high kanda government job sisina job khatane have ki mentality da loy mak lai reba government jobs na mental job ne high target akoina huji khangnari ba paisa yam thin par ba Bill Gates kai se ma government job taraga thabak phanga khiba nati ko achaw sangoi ga paisa par khiba nati ko aduga huji chawkhale haina lainari ba civil development yam thin chawkhale ga lai ba American state sing se kedauge hai kanda moise public sector da thabak taraga chawkhat manate ba private sector da thabak taraga loimak chawkhat mane ba aduga huji yeng se ba ko akhoi gi opposition bench na khara masun panbiki madudi kaino hai kanda corruption to wana palle ba corruption to wana palle se corruption ji ko akhoi isana kai guma senje pizza dre ne hoi amarom na yenga se ba pizza da kanda thabak se phangde na yenga se ba ko adu other side tamu geng se ba pizza ba hai je ko thabak se akhoi loi mak tawra se ba akhoi loi mak tawna ba na pasa se hai ba kanda MLA se de ama khatane ba MLA ama khatang se da hoi pi da ba ya de Manipur da lai bani corruption chana da ba ya da bani hai da na pasa se mi ama khatang pi ra se ba thabak ti mi ama thaba ama khatara ne kau se natte ko thaba ama khatang kau ba natte ba maya ama kau ne ba Manipur sida adubu akhoi na pasa pi ba do loi mak pi da bi da ne akhoi na ama khatang pi gi kanda Pida Mayam the Thabak the Bayabra, Yadeko, educated person Mayam the Thabak Pasha Peterson, Moinakam Honatari, Tabadum Panginiba. Other corruption has a kaino, corruption has a quiz Sana or Helinatro. Other tardy, Matasos the Paliba, Masagi Ashonbanani has a Quiginico. Aduga Asida was Hansida Paliba, Masagi Ashonbanani Habaze. Karamba line the cock, Karamba line the Masagi Habase, Job cursing to get Ashonba Katanina. Pan ba yaubi bana antang puthok piro ne sengna yaude ko kemte yaude kana ge Ashonba no haibasi masagi khatang haibane ba adui tardi government gi daitani haiba matamda government du de akoi individual person amana sada brasini da government do individual person amana sai ngaktani na adui tardi madu akoi ge masagi Ashonbani haiba kanda aida yazaninge ba adu gi damak tane ba aina ngasi gi motion sida yazaninge haina thoise aduga hoi opposition bench gi hairak padugi matungina amukusu yenga seba
government job na dai da logadabani thabak haibase thabak masing phanghanba haibase government logadabani haina yengase ba adu chum government do da taina gadamni masa masa haibade individual ni hairase ba adu targadi akoina government khanba matamda akoina khanjagi minatro mi hutta government do akoina bot hadaraga khangi minatro adu targadi akoina khangi mi hutta sismadi pharakani sismadi pharoi khanjaraga thadagi banina adu targadi khoi first da kanada lake root cause kanada lai adu targadi individual akoida laktro laiko adu ko hoje manipur context da to khone whole india da bu yengasi ne exchange se loimak tawi ko country state khuding da exchange habase lon khanai ba exchange habase akhoi manipur da kya mu yamna phangrage hai kan da ne 26.3 something da ne mayam ming chale ba adu bu thabak ti kya phange ne thabak ti sumatangi 500 muktang phangam gani ba adu ga aina Mr. Today I say I'm sorry for that, but man haram balai no kai haram ge haiba kanda Manipur haiba mafam se thabak phangba yamna laiba mafam ni haiba adubu mana kai haram ya mukaso adubu Manipur machale thabam ta phangde haram ba kai gi no haiba kanda thabak se mapalam da gi lakpa mi me amna thabak loin tawga leiba akhoi di kai do akhoi gi mentality da achau ba thabak taw da ba de government job thabak taw da ba de akhoi di ai gi leiba standard chiga chana de thabak chaw bam taw dradi doctor engineer oi de ya de di haina leiba akhoi gi box da adui taragadi akhoi na tawdoi thabak se adumaina leigrabani na akhoi gi Manipur se leiba work culture me am si kanana tawge hai kana mapalam dagi loi tawiba mapalam dagi me am si tawramni na moina loi ma thabak paisan gramni na amu akhoi na hoje work culture ye pa kana as work culture ni ai tawdaba yade hai kana thabam ta lerma roiba so aina haijaning badi ko ngasi gi motion sida thambirem ba Thabak Phangdabagi masing hengalatliba se masa masagi Ashonbanani haibase ai se na yazaningi masida kaningai amata yaude akhoi su isana honaraga thabak haibado achauba boigera macha boigera loima pharakani aduna Mr. Speaker sir sije pass tawna ban ai haijaningi thank you Thank you koi opposition ki lagi manga lairi Manga sigi manungda ama lokatarga mari dangai hudu ini na opposition dagi lokatariba mingsi share number 16 L Nares Meitei share number 16 L Nares Meitei absent Naresi absent ore Lokat saja. Hypet mana apa bingung lokat saja. Nares later banina Margias amul lokat saja. Margias Asem. Saya number 15 from opposition. Supporter Marquez Assembly share number 15 dalai to. Share number 15 atrao. Sige sir, Marquez sir. Supporter oeba. Adunang Masagi. Marquez ni somda udin atrao. Ne Marquez sorry ba. Margesi opposition lay bini adu na hoji kano da lay reba supporter wo jare ba ko o supporter ro thajang gi bini marum supporter som da di mai je koi ming je opposition lay bani anyway koi Marges SMC ma tholai si treasury hoji ma opposition da lay tre ma hoji sarkar da lay re na treasury bench singang ta re jare ko sen number si mai si koi gi opposition ki 15 da lay ra kasu matu treasury dom da lay ra bani na treasury da mak to biro Marges SM ahan mamakta aibu wangang bagi aba pibi bagi damakta respected speaker sabu ikai khumna bu sorry
Speaker Sir ge ya ba lojaraga ngasigi debating topic thabak phangdabagi masing hengalakliba asi masa masagi asoibani haiba asi supporter amo oina ai full support taujai maramdi thabak phangdabagi masing hengalakliba si masana thiba khangba thijanba watpagi ne haina thamjaningi thijanba watpa amasung thabak tu phanglaba tungda thabak tauba watpa tauningdabagi damak maramni haijaningi maramdi thabak sida si tawraga thabak si phangagani paisa phangani haigani khangaba aduga thabak tu kamaina tawgani haibadu kanaga nainaraga kanada thijalaga kamaina tawgani haibagi thabak adu watpagini haijaningi second point da ngasai opponent dagi khoi family pressure haida ama pibiraki family pressure haibase masana bu tawningagadi adum compulsory tawba yabane haina haijaningi family pressure haida family na nang sak sagano hairagadi ma mapunsi suba sak charoidra haibase thamjaningi ani suba point da ngasai thambirakiba khoigi kihom Manipur da kihom mayam tharaga kamaina thagani khotkani haibase thijandabadagini haina su haijaningi maramdi kihom se Mera food kaksing da hangduna leiriba sina Manipur ki kihom mayamba loina lawduna hai mahi ki process da tawraga mapalom da thabagi process yam kana tawri adubu hantak chahi da mapalom da kihom thanaba leite haiduna hantak chahi keno unagi ba mabu unagi ba matam da haikre masi hairaga loisanjage thank you thank you opposition dagi ama lokata tare opposition ji hujik masi lokatra ga ani khtangai dori ni aduga ruling gi di mari leiri opposition dagi lokatra iba mingsi serial number 12 Ronali Lorembam opposition ki bench ki Ronali Lorembam serial number 12 ngasi gi motion asi hek yeng boda yam chumbari malaga tapna khandaraga di yam chathina lalambagi ngasi aina opposition gi Mr. Speaker sir gi permission yauna lecture ahamba aina numitna sorry Numina Prithibi koi na chatpa malaga su Prithibi na numit koi ga chatpa dumaina ngasigi motion asi phajana taptharaga khandrabadi yamna lana misinterpret tawgini khandana ai ngasi aina oppose tawbigi point hajar ke han mamakta akhoigi Manipur lamdam asi telena pik thanana layaba mafamni opportunity amta phangda amatang phangjabada mithoi mi hen mangamdaba leite haiba yade adubu akhoi platform leite akhoi gi talent khuding mak platform leite aduga talent khuding mak samas na thagat ba haite masina maram oidana su thabak phangda bagi maram ori bani aduga akhoi somna kangi treasury bench na hai gibada thabak suning da batan manani haibsima disungya yaning de maram de akhoi na somda minu thongda bazar da leptuna leiba thabak ngai ga leiba mayam ama lei mo thabak phangdabagi somna kanda thabak tang amatang tawjarage haina ngai ba lei adubu thabak phangjade aduga second point da akhoi thabak ki vacancy thabak piba yam ngamde sarkar ki ogera private ki ogera thabak ki mafam yam leitabana somaram oidana qualified phana orabaso akhoi qualified person ju leite haiba yade adubu moi thabak phangde mi manga qualified oibada kaigumba mafam do amakha hangabadi mi mari qualified phana orabaso moi kaisu thabak phangoidabani aduda natana qualified phana orabaso akhoi sida khangibdi corruption ju tawe haina second mu haijaninge aduga Masi sarkar ki private ki natana
सरकार की प्राइवेट की अनिमा करप्शन तौ पैसा की नतना प्राइवेट की सखंग माइखंग तौरगा थबक फंगनबा तौबदा फना क्वालिफाइड मी मीसु थबक फंगहौदे अहम सूब पॉइंट अगर हाइजनिंग रोंग एजुकेशन लाइक लाना तापीर ओजाना लाना तापीर नचदे अखोई सिलेबस ताइबसे मार्क हेन फंगनब अमायना तौरगा तापी अखोई सोम नाकन स्कूल चलेब कॉलेज चलेब अखोइना लाइक पाबद लाइक हईगे हारगा पाबद अदुदगिदी मार्क फंगे हारगा पाबने हेन यामे अदुना सिगी हौना सोइबने अदु हाइजनिंग अदुगा अखोइना अंगांग ओरिङैदगी अखोइगी टैलेंट के काजे अखोइ स्किल टैलेंट से खंदोकपिदुना मसागी चानबा मफम अमा फिल्ड अमदा एनकरेज तौबिबगी महुत्ता अखोइना अखोइ वन वे अमदा मयाम जे एजुकेट तौनबा होनबसी असिगी अरान असोइबसु ओय अदुगा आइना मरीसु पॉइंट हाइनिंगबदी अखोइगी लंदम असे गोल्डन ट्रायंगल की मनाक्ति याम लक्ना लेबो ओइबना ड्रग एडिक्ट से ड्रग यम लाइन फंग मरम ओइदना अखोइगी यूथ से याम मांगदरे सिनसु मरम अचौबा मोय मसी एना हाइंगबदा USA की अमेरिकन सोशल हेल्थ एसोसिएशन न्यूयॉर्क नार्कोटिक की डायरेक्टर ओइबा नार्कोटिक एडिक्ट की डायरेक्टर ओइबा चार्ल्स वेनिंगना हाइबगी मतुंगिना मीना ड्रग एडिक्ट ओरपगी मखल अहुम ले मरम अहुम ले ड्रग से याम लाइन फंगबा अदुगा अमना ड्रग से ड्रग केनो सॉरी ड्रग से याम लाइन फंगबा ड्रग अथिंग बयाम लेतबा नत्र अदुगा अमना मसागी डिसीजन लौबा ngamdaba हाइंगी अइना मथक्ता पिजाखिबा केनोसना मरम से पंजरगा ngasiगी मोशन ऑफ द हाउस थबक फंगदबा हाइबसी मसा मसा थबक फंगदबा मसी हेंगलबसी मसा मसा की असोबनी हाइबसी चुम लाली हाइन उच्चरबनीना मिस्टर स्पीकर सरना मसीगी मोशन असी विथड्रॉ तौबिनबा हाइजबियो हाइजरी अदुगा मूवरनसु ngasiगी मोशन असी विथड्रॉ तौबियो हाइजरी थैंक यू मरक्ता तो कदों मालगा समा तुम फजन तुम कंटिन्यू तौकी तुम फजन तौई है तारे मथंग से मसिंग यम सलक्ट्रे कोई ट्रेजरी दगी मरी यावरी मरी सिदगी अम्मा हाना लोकत चके ट्रेजरी बेंच दगी अने लोकत चरी बसी Langamba Yumnam, say number 14. Or Langamba Yumnam Silaktre, say number 14 Silaktre. No matang Amaga Sulokatake, Treasury Sam, Treasury Bench Takini, Maki makes it Department of Yoga, Manipur University Tagi, and Armananda. Thank you, Honorable Speaker, sir. Ngasigi Mosanda Ladiba Thabak Phangdabagi masing Hengatlakliba si Masa Masagi Ashonbanani haibasi ai isana ayazaningi maramdi ngasai opposition party na haibi khebelai Thabak Phangdaba haibasi karino Thabak Phangdaba haibasi aikoina caliber di leiraga थबक सुनिंगाई लेते बहाई मधुनते कैलिबर लेते बक कयामरुम अमा लेरी हाइबसी लेबक कैमरुम ले हाइबिदमक्तनी आइखोइना मसा मसागी असोनबनी थबक फंगदबक मसिंग हेंगलक्लिबसी हाइबसी अदुगा आइखोइना ngasi opposition party sing हाइबी खेबल खoi थंबिकी वफम सिंगदा मसिंग थबक फंगदबक मसिंग हेंगलक्ले हाइबसी आइखोइ येनिंगाई लेते मसिदा खoi कमेंट करिमत लेते अदुगा मसिदा खौइना थबक Phangdabagi masing Hengatlakliba root cause oidiba Isagi Ashonbanani haibasitani akoina ngasi nai nagadoribasi masi akoina aina ningsing zabada akoige man is the architect of his own fate haidan amakhak lei aduga aina masigi makha tarakpada India context ta laklabada India se malemda akoige labor force laibada ani akoi
China ki mathang laiba ani su position ni lairi basi adubo skill loiba labor di India si Malayam 162 countries ke manung da only 129 super rank tri lairi basi aduna tak padi akhoi si unskilled labor su ki matik lai habni India hai basi Manipur yauri bani unskilled labor lairi si kari ginu isa sole tak puna tra akhoi skill life am thok ta brasini aduga aina Manipur akhoi ki Manipur ki context lag tringai da wafam khradang thamjage madudi akhoi na Manipur da akhoi India da India sarkar na mipung khurimak white color job piba ngamde haibase khangbadagi ai moina scheme kay amarum puthokli scheme samna harabada Pradhan Mantri Mudra Yojana akhoi 10 lakhs pawba free collateral loan pibi low yai masigi mathakta state banner ki damakta PM akhoi Sevanidhi haiden lady asina singba kay amarum ma scheme sing laibase mato akhoi na thiraga thidolaga akhoi na kanab lobase koi haite khang thi deva maduna takpri akhoi se koi isana sola habeneba sarkar thabak tawde haidna opposition party sing haibi sarkar thabak tawriba mayam sing scheme sing as piriba sing ase khang dragadi kamai to na khoina akhoi employment generate to gaduri banoba employment generation to waisi kai na hamtamda employment akhoi employment haibsi akhoi na regular income lak thabak tawduneba adu tawne dongte entrepreneurship akhoi na semga na bitang sarkar na kayamarum thamdieba manipur ek yengsine manipur da startup policy akhoi lairi startup policy da 3 course pogi akhoi na low ya bi khudong sa ba lairi mase akhoi na thiba naina ba changba humba hai se akhoi thau natro madu tawdawa taraga di kanai asob akhoi sai asob natro madu ni ngasi motion na hari base motion si karimata an blaite aduga loina na akhoi gi Manipur da university amadi college sinda kasi hangli vocational study haidana kari gi damakta skill development tawna gi damakta masida akhoi Manipur University Center for Entrepreneurship and Economic CESD haidana Center for Entrepreneurship and Center for Economic Entrepreneurship and Skill Development haidana CESD haidana lay masi akhoi department ki thak to onthok labani onthoi si kai gino hai matamda makhoina satra afaba kayamarum puthorakani habi asadani madu tholak labra haibudri ngasi question hangningai oirieba aduna tak akhoi sole ngasai akhoi na caliber laiba mi singa thabak phangdabani haise sigi manung sida caliber laitaba mayamo su laira mi thabak akhoi employment exchange ta mingcharma taraga su caliber laitaba mayamo yauri haibusineba aduga akhoi Manipur da akhoi na khangi work culture akhoi Manipur da laiteba aibisi mayam punamang yabi pham thokeba akhoi na ngasi khungup thabak adagi akhoi na sam kakpa mi masing akhoi gi native people ne haibasing masing yam dabani maram aduna hariba akhoi na example laurabada Japan 80 hours akhoi gi per month makhoi extra work to wesi unpaid di makhoi asina work culture akhoi develop to chang work culture laite haibani khoi Manipur da aduna aroi brai thabjingodi akhoi job seeker oibaki mahutta job creator oisi akhoi isana sol haibasi yaraga responsible citizen am oisi adu duga ngasi gi motion asi pass to binaba aina ordinary speaker gi famda hangachari thank you Hujik masing si ani kakta mangaire opposition bench tagi ani gi manungda ani lokachari basi Manipur College dagi ki SS design mark serial number 17 serial number 17 ki SS design Manipur College agan bamakta da kogi ngasigi house asigi motion na kogi Thabak Phangdabagi masinga Hengatlakliba si Masagi Ashonbanani haibasa masi ai taseng na yazaning de haiba wafam si Mr. Kogi Speaker Sir gi mafam da han bamakta da thamjage aduga ngasigi kogi motion asigi matang da kogi supporter gi team dagi amadi kogi motion asibu lana satchiba yaba mongda amadi makhoi khatang natabida akogi ngasi ma unemployment youth tongan ba leiba youth sing asibu ya lana akogi lamjing lamtak khiba yabana maram oirakanda sidagi kariguma khara makhari oirabasu
aina kanbang amjagada khalagai ngasigi house asida I saru yazabani aduduga ahanba maktada ai thamjage akoigi tasengna akoigi thabak phangdabagi masing hengalakliba ase isa isagi asonbane haibasa akoigi ngasaidagi su akoigi mamang da akoigi akoi member mayam amasu akoigi mayam ama thambi khreba tasengna akoi isagi isada khongna yansanjaba gumbaneba ado khangna khangjanna daba saiba tasengna masi yaba sungong ngamjaroeba amadi akoigi tasengna thabak phangdaduna leiba mi masing ase akoina haijaludraga su tasengna khangnaga leiraba masingneba akoi sak nuntigi sade akoigi sadi sadana sai na akoigi khumbaga kyam kuina leiba yadoribnoba mase akoigi treasury bench ta leibiriba sinau singdasu amadi akoigi Mr. Speaker gi mafam dasu ayu ahan boina wafam si wafam je wahang je hangjageba aduga makha tarak poina aduga akoigi unemployment haidi unemployment rate masing hengalakpagi maramda tasengna hakanda akoigi quality education yaudabasina aduki matik sawba akoigi factor makak oi haleba tasengna yengbiyoba akoigi quality education yaudabana maram oiga akoigi hojiki youth singse masana tawgada thabak kaino khangaktaba tasengna siguma mayam ase kaidagi oirake haiba kanda akoigi laingak na su akoigi tongan ba haidi quality education yaunabane haidana tawbiriba mayam ase adum mayam haina daga so ena khangbirama niba ngasi manipur da leiba MU gi makada leiba college mayam ase akoi tongan ba mokoina di scheme aduni ga dani ga mayam paikhat pieba ado ngasi ba kyamu yamna haidi masana na amadi kyamu yamna ningom sumna tawbi habase aina haidraga su ngasi gi youth sing sina hena khambam thokpaneba tasena aujeu leiba youth sing se akoi sajik jaba nateba akoi wakhal khanma ngamba mi neba aduduga maga tabda yengbiyoba hausi akoigi drop ki sangse tase hausi yamti wangna leiba akoigi schooling loiraba matung schooling sibokta akoi yam wana honaraga akoigi schooling loiraba matung da akoigi higher education tawna hotna se ngamdana mayam loisinba mayam yaweba siguma mayam ase makhoi si taseng na ganda subam namam khangdaba aduna akoigi matam mangan ba adi tawam lapam khangdana akoigi tongan ba ai masagi skill khara di leijaba ajuma ma he akoigi tongan ba youth singse ngasinga sigi langa sina so akoigi suti thidopi deba masina maram oiga akoigi tongan ba akoigi youth sing ama su kangaunga leiriba amuksu yengseba akoigi well educated oiraba akoigi taseng na har kanda akoigi net loiraba akoigi PhD scholar mayam haidi PhD holder mayam ama leiriba makoi singsina akoigi government gi haidi even manipur da dum yengseba akoigi manipur da su tawriba thabaki akoigi system se even MPSC na lower exam da akoigi thabak se kamaina tawge kanda akoigi contract lawni ga work charge lawni ga adok lawni ga akoi tongan mayam haijaleba masina maram oiga akoigi well educated oiba akoigi youth singsina di asumba sidi akoigi matam kharagi ni or asumba sida akoigi pusile pa yaba nati haiduna akoi saruk sunga yadeba aduga kaidawi akoigi government singsina akoigi mari lainaba department amadi tongan ba angau thau singsina akoigi marak sida akoigi contract lawni habdo khuzu muzu tawga akoigi regulate taw thokpieba masina maram oiga akoigi tasengna tasengna well educated oiba akoigi youth singse thabak taw phangdabneba amusu haijageba ngasaidagi akoigi government gi thabak natragadi akoi thabak natra su mayam lei haibieba ado tasengna akoisu youth amoina aisu understand tawjayeba ado yengbiyoba akoigi hojik tongan ba government na amadi akoigi startup adagi tongan ba entrepreneur mayam likhat pa yai kholena mayam haibirieba haiba mayam se tasengna even ai isasu akoigi farmer ma fishery gi adum tongan ba scheme mayam tanajeba sungphang phangdeba masi kaina no sanga leitabana neba tasengna akoigi piriba government na piriba scheme mayam se tasengna kadai ba sumage haiba se ngasigi akoigi membership na su khangbiyoba sinda panghai haibiganoba aduduga akoigi ngasi ma akoigi total population of akoi total population so world yoina 8 billion yaurabaneba ado India khakta da akoigi 1.4 billion leibanewa sida hauji 1.4 billion leiba masik sida akoigi 501 million akoigi workers neba akoi thabak tasina remaining ma'am se karai dana akoina tawdoise tasengna ngasa akoigi mamada su panbigi ba akoigi khong solaga chin sole haibdo tasengna akoigi puki gumba khoma sotnaba mafam do leitragadi akoi karai da kumaga sotlu doinoba aduna losinja padan haijana bodi ngasi gi house sigi mosalasi akoigi respective akoigi respective jury kainona akoigi ngasi gi house sigi akoigi motion asibu pass taw bidanaba aigi site tagi haijri share ga losinja gi akoigi house da pass taw bagi
matamdu lakatore zik lehurisi ahum katangai sele matangi aina lokatari basi treasury banks tagi SS zone MB college with the permission of the Mr. Speaker, I would like to say something on this. Thabak Phangdabagi masing Hengatlakliba Ashi Masa Masagi Ashonbanani. This word, this sentence is really true, you know. When we are lazy, akoina honaning drama matamda, tanba matamda, akoina sarkar se tainare ba hojik se. If opposition bench na ngasi hariba motion asida asuk yamna honariba haidi motion se chumme haibagi damak chumde haina bagi damakta adu yam kanna honaba gumna nangi career da punsida adu yamna honarabadi noisu yam chawna mai pakani haibase haininge adugasu akoigi akoina honaning dravanina hojikti thabak phangdaba se sarkar loi tainare sarkar da tainaba haibase yade ko maramdi sarkar na piba thabak haibase adu khaktana thabak haibanate startup program mayam lay aduga akoi isagi skills mayam putoktuna we can earn a big amount of money, we can make a big career, you know. Akoigi ngasigi thabak phangdaba, for example, let's say akoigi hojik cameraman obiriba live thabiriba yamba singsinasu thabak phangdena dum tumina mayumda laithok pataragadi ngasi makoina sumaina nungai honaduna chariba mahi singse hoi chu chab phangamoy aduna opposition bench sinasu khitang khanbiduna honabiu hena thabak sing phangnabagi damakta. Thank you. Matang si opposition dagi amal lemi, treasury dagi amal lemi, treasury atum tahu sira, amal ketengai re bako, treasury dagi amal ketengai re, opposition kisu amal ketengai re, atum masing koi catharak koi matuin opposition sim lokal si ko, opposition kisi Masagi koi mayam di merkta ay tare, jangan lupa mayam di merkta koi opposition bench ta, koi tiki youngest koi ba koi participant mayauri, maji Florence Thabak hai Green Tree Academy, ma class 5 orang malai, class 5 tami masuk competitor moina, koi thore Florence Thabak. So you will be the last speaker of the Sigi from the opposition bands. Florence Thabak. Honorable Mr. Speaker, sir, Plan for Century Develop Youths have a cigar Tayao Trouble Lamdam Amada, Thabak Phangdabagi Masing and Galapabasi, Lamdamadogi government Kitoshil Soebadagini, Masagi Ashonbanani. So I strongly oppose the motion of the House. Mr. Speaker, sir, under the motion Mari Lainadaba, cause and effect Anikak Pangi Madudi, Masagi Ashonbanani Kosni, Adu Thabak Phangdabagi Masing and Galapabasi Effectni. Area jurisdiction P Dabana, worldwide on Nainabayai, but by situation, Manipuri context na inagani. Karina, Thabak Phangdabagi awaba mayong naribashi, Manipur na khwaidagi heli. Aduna, asuk sauba laibaki, Thabak Phangdabagi problem bu, government ki wahang thok yahondaba, ngasigi motion na shilali habado chanaba, makata na analyze tawzarke. Firstly, Mr. Speaker, sir, Manipur na ngasi Thabak Phangdaba na harol more than 7 lakhs lairi.
Thabak Phangdabagi cause and factor kayamuk lejaragasu maruoiba factor singdi ahanbada industry laitaba lairiba kharsisu mathau ningthina tawdaba ani subada corruption ahum subada education mari subada population aiba maram sing asini amuksu employment makhal ahum lairi madudi self employment underemployment voluntary or professional employment asini high employment makhal sing asi government ki thoshilga mari yamna leinabana motion asilali sir. Secondly, Mr. Speaker, sir, Manipur na Indian Union da tinsin kiba 1949 dani, aduga statehood fang kiba na 1972 dani. Sanglo matam sida Manipur gi soil ga chana zaba agro-waste factory kaya linga tuna thabak pi na bahot na bibagi mota state factor punamak sendan phamoigi madugi phal na MSRTC sugar factories, pining mill, cement factory, milk fruit industry punamak kangka thangoy lamle. Masa Masagi Ashonbanani. Thirdly, Mr. Speaker, sir, 1975-76 ta Kanglei Habitat Research Center in Jora na research toraba Manipur gi soil acidic soil ni pH value 5.5 to 6 phawbagi manung dalai tea plantation paksan na tawbayai high krabani. Ngasi magjiri bamda leiriba chagi factory asina ningthina run tawrabadi thousands of unemployed youth ta thabak piba ngamgani. Manipur gi fruit mapalam da maming chatli. Russia da aikoi ki home gi mahi demand lay Manipur gi apple quality the queen of apple mingthol phangli bani. Kerala gi sugar factory da kan na demand tawri bachu aikoi na supply taw na bahot na bibayai. Punamak center na yengsin biba wat paga state na sinceroi da baga kana pham khangdre. Aduna asigom laba government ki ona taina ba thawong bo na thairam laga thabak phangdabagi masingan galakpa basi masa masagi Ashonbanani haba taragadi government lairabagi mathau tadre haina khanjai motion asi lali sir. Fourthly, Mr. Speaker, sir, Manipur is highly corrupted state ni BBC na phawba Manipur is the most corrupted state in India haina lauthokriba aduni mayam na suhe na khangna bani thabak khanbada quality and the quantity yengi sen bu paidrabadi interview khudimak chakrabiuni bebar thoktraba sungak pigani achumbado haizabani asigumba sarkar gi asoiba aphongba corruption gi matangda mapalam gi magazine amada sumna thengnakhi madudi nothing seems to work right in Manipur. One job has its date, one has to bribe, even to snitch in a government office. Money always decide the list of a successful candidate. Ikai ningai ni karam na masa masagi Ashonbanani gadawri bano. Fifthly, Mr. Speaker, sir, population affects the quality of life. India ki unity among diversity na Manipur da population explosion thokle Manipur da passport act restricted area act Foreigners Act amata artha thokte. Indian democracy Manipur gi oinadi government of the government for the government by the people saibasina buchana ani khanjai sarkar gi thosil soibadagini masa masagi Ashonbanani. Sixthly, Mr. Speaker, sir, Thabak Phangdabagi maru oiriba backbone oiriba maram amadi education ni laibana mapung oiba Manipur da government ki educational institutions singda quality education phangdabana competitive exam kaya mayok na bangamde masisu government ki thoshil soibadagini. So lastly, with the above facts, I would like to appeal once again, Honorable Mr. Speaker, sir, to kindly withdraw the motion from the House. Hopes and full success for the opposition bench. Thanks. Thank you, Florence. Taudam. Kanglei ko emerging Myanmar te yauri ba emerging star apne atare. Mathangi aroiba Treasury Bensky speaker si mani deko Oriental College degi Daina Devi. She will be the last speaker of this debate. Ahanba magtada timbirame pumna mapu ikono na kurumjari ngasigi debate ki motion da pukhat pergliba Thabak Phangdabagi masing Hengatlakliba si masa masagi Ashonbanani habasi ai isamak supporter oina thawak chang yauna ya janingi maramdi Mr. Speaker, sir, amuktang khanda dune yemnase pik khraba Manipur leba asida aikhoigi leiriba youth sing asa kay amuk yamna thabak shuningba oibage habisa khanda dune yemnase ba work culture ama sagapa matamda aikhoigi youth sing asa yam tina mak
tangai fadana thodang lobam thuena ningjangeba ningsingjage aduga ngasagi opposition bench tagi haibirakiba sajik chadaba adomakshu aidi laibiriba mayamsu khanbiyoba asukuna ekhona government tagi lupa ama fawba lodana tama iba satra singsina hengwai aidi post graduation loirabani degree phangabani haiduna leigiba level dudagi di aidi masak naiba lenga ki thabak tawgadabani natraga private sector amara thabak tawgani haina adumak lekiganeba ma sama private akoigi private sector da thabamak fangde haiduna adum chahi chupa thabak thiduna lebi gadori braba masini aigi wahang opposition bench ta thamjage aduga maru aina ngasai dagi panbiriba family dagi adum aidi ngasai gi toina shu panbiri family amada macha ama adu oidaba yade adu oidbe haibse mama mapa khudimangna macha singsa afhaba oheni mangaltaneba adubu macha amada pressure pirapa haibsti mama mapa gi magi topam topa thadoksu oi aduduga Madusu mama mapagi ashoiba singi manung na chaleba chahi amada graduation pass tawriba master pass tawriba sadra sing ashibu lairiba government sina thabak loina piba ngamgadawri braba Masisu khanaba yabu wafamni amadi private sector secondary sector service sector da laibase machine yamde haiba ta targasu like yambioba ngasing asima aikogi government gi job oiragasu private sector da job phangde haidrasu aikoina thabak shuning magi will ama laiba ta tagdi private sector da kumdaktuna magi geographical condition area da laiba crops mayam ama puthokbada poultry da tawbada ama da tawbada kaidobagi da makta aikoina economy da mateng pangba ngamoidoribnaba ngasi mangsul lairiba hogolaliba entrepreneurs afawa laiba mayam sing sukadawi makoi masa masu self employment oiba natana lairiba thabak tawjaningba will yaujaba kangu adubu tawfam khangdaba mayam employment amashu pibiribaneba makha tarapo oina haijarabada aikogi family condition gi matung ina aidi chahi 14 gi makha da angang sing thabak shuba yadragasu 15 henba kaya amadi economic gi fibamna family condition na fibamna phatabna ngasi ima kaithel da self employment gi damakta non government organization ma'am kedo amuk thorpa sida aikoi su kadawi self employment ojanamagi damakta thabak shuna lairik tamaga pass HSLC exam pass tawgiba satra yaudaba natiba machine tapadi aikoigi laiba youth singda hotnaningba ama poktragadi aikoina tawu thabak khudimata mai papuri shungam ngamoiba aduna masida aina haijanambadi matam gi paliba government singda laiba youth sing lairik harba educated orba youth singbu thabak pigadabani habadumakti aranbo oigani Mr. Speaker sir makhata na panjarabada aikogi 2011 gi aikogi census ki matung ina literacy rate se 79.83 neba adu iba targadi adu yam wangiba literacy rate adu da educated people oire hana rate para ibudu ngasi kari gi damakta unemployment gi rate se hengalakli banoba masina tapudi akoi aduma haide hainaiba mayam adum hainai ko government job is not only the job adum haineba adumak oiba ta targasu aikoi digadawi government job asida muk thiduna leiba aduna aroiba wahangoina thamjarabada adomaksu adugayamna educated people oiraga aidi private sector da amadi government job khadama pu thiduna adum leiragadra natabida akoigi economy su help oiba yaba aikoigi atopa sector singda primary sector singda kumdaraktuna amutang su aikoigi economy chakhna adum gi thodang su yamna lei aduna ngasigi debate ki motion sida pukhatpira liba topic thabak phangdabagi masing hengalakliba masa gi ashonbanani habsi yamna chumba wafamni aduna haiba motion asi house sidagi pass tobinaba mayam gi pungning amadi Mr. Speaker sir gi pungning su chinsinjari thank you matam gi khuyong no balaiba time constraint matangi program su leiba maramna koigi feedback pinaba yawi koigi ruling opposition ani ge maike degi adu maduma mak yawbanate keri tawbanate madumadi yawlogum sikwa ngasai dum yahlaseba na huzite koi house da motion si open tawraga masi pass tawgadra tawroda haibadudi madu voting mathau tai
do jing mathakta leiriba masing de yangadi motion si mai thibai film le mathakta di koi gi participant masing si ruling gi si hapet ngasai chorap ko manara mani adu asuti sukar lok rama le ko anyway si koi mayam da open tawraga si sum koi gi mapan da tong na ba tu gi magi mong matau tu sum tambagi wani masih mang naik tak kan oi be wati na tem nang si koi thamiba motion khana gare for and against make yani mangna magi mot pina dana koi khana gare hojiti aroi ba matam madu yau hre aroi ba speaker gi mot pi hre na koi juri kai khumne jari ba juri sing na koi mak koi gi tinsan biringai koi cherak sai da koi mayam sing si house ki member ni haina loina lojara kamda present ori ba khuti makse ngasi mafam sa mi chama ti le chama si present ori lojara ni chama si ki present ori ba chama si ki manu si da si gi ngasi gi pukhali ba motion treasury bench ki pukhali motion se masigi chumi haidana motion si da koi favor lai bana kaya no aduga masi yaning di haibana kaya no haibasi ihan han pada voice por na khonjel da di yaningi haiba na trakane yes haiba eyes kan moide dum haini ko yaning di haibsina nose no haibido ado parliament assembly de tonri sidi khoi gi buton du da namma kanda masing da dum thokatoi ni president na kya no eyes sina kya no abstain na kya no nose si masing thokatoi ni ado koi di buton du yaw dam ni na कोई खोंजेन यात्रा का खुद थांग तारे ख्वाई की हौबदो मखोल हौबदो कोई येंग तारे अदुना आई मैम एब्सेंट होगेदब तुम कोई मसिंग खंगद्रे अदु होरेन तसिंग बगी काउंट तौरगदी खंगदोइनी अदु मोशन सी हाउस की मोशन सी पास तौब याब्रा यादब्रा तो कोई येंग थोसी matam leitabani na isamdan jage o mayam ready lebire ko matak su makasu loine baksi member ne na koi lawra seba member ne lawra kansida mayam sina ina those in favor of the motion say yes I do never sigi motion ji to me masi pass to gadabani hai si mayam ne yes hai birak padugi makon duga de hore na mo matang da those in favor nataba against the motion sina no zai do masing dong tang yeng tok chen tong ko ai hor ke ko tu di those in favor of the motion say makha je padana pau ta hong ta ba male e ta ka halak ke ko makha som mathak tang nate makha su yawe ai amka halake those in favor of the motion say yes itare ado khare hen makol huba amakak tiyo ado mathang is the mo question no gi kambo ne those in those against the motion say no ani maksi ozik lobda kraware aduna koi khut thangana tare koi khut haibet thanga koi masing thi tare those in favor of the motion si sokat pasingna koi khut thanga piro o matak ta koi sida sigi masing dum chume kom makada 1 2 3 4 5 6 7 8 9 Karena tian gumba jare aduga those who are against the motion raise your hand masing si against ni yam gre aduna ngasigi motion si mai thire
ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯗꯤꯕꯦꯠꯁꯤ ꯐꯣꯔꯃꯦꯜꯂꯤ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯇꯦꯟꯕ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯑꯩ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯅ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯣꯠ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤ ꯑꯩꯒꯤ ꯑꯣꯏꯖꯕ ꯔꯤꯃꯥꯔꯛ ꯑꯃꯅꯤꯇꯪ ꯑꯩ ꯄꯤꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩ ꯂꯦꯞꯄꯒ ꯑꯗꯨꯝ ꯊꯝꯖꯒꯦ ꯂꯦꯞꯄꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯥꯡꯕꯁꯤ ꯂꯦꯞꯄꯒꯅ ꯅꯨꯡꯉꯥꯏ ꯐꯝꯃꯗꯤ ꯐꯝꯃꯒ ꯉꯥꯡꯕꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯗꯤ ꯌꯥꯝꯅ ꯂꯦꯞꯄꯗ ꯉꯥꯡꯕꯁꯤ ꯅꯨꯡꯉꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯈꯤꯇꯪ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯇꯥꯕꯗ ꯃꯅꯤꯡꯗ ꯐꯝꯕꯗ ꯈꯤꯇꯪ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗꯕ ꯑꯗꯣ ꯃꯈꯥꯗ ꯐꯝꯕꯁꯤꯡꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯕꯁꯨ ꯌꯥꯏ ꯃꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯗꯗꯤ khitang ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯅ ꯂꯣꯏꯅꯃꯛꯁꯤ ꯑꯩꯈꯣꯏ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯗꯦꯀꯣꯔꯦꯝꯁꯨ ꯑꯩ ꯑꯣꯜꯃꯣꯁ ꯑꯩ ꯉꯥꯛꯈꯤꯅ ꯂꯧꯏ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡ ꯃꯈꯥꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯥꯒꯤ ꯁꯕꯁꯇꯦꯟꯁ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯃꯥꯒꯤ ꯗꯤꯂꯤꯚꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯑꯩ ꯉꯁꯤꯗꯤ ꯄꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯐꯖꯅ ꯇꯧꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ congratulations to all the great congratulations aduma thamjage aduga ama khitang higher losinjage debate se yam ruoi ai di debate ki culture yam to honing hojikti sinatna khoi atoppa lambi hojik laite an khal debate aduna college khangde school khangde debate yam sinbi university khangde hojik lairiba mangda taribi su ma'am se masigi se koi debate ki kuthangda awareness piba debate ki kutangda naro ma'am samgatpa makhoi critical thinking akoi masi promote tobasi yam maroi mandik moi se khoi hausi se debate se kya maroi ragebo parliament su live thai assembly to su live thai aduga sigi samjamba debate su live thai ado hen effective oi reidi sigi samjamba debate se sida ngangna basi lebaki su oi reimne sidi sumnagi koi matau tambani Silebaki issue aduna kyam sathigram kyam effective oiram noba sigi debate si haide koi masi parliamentary oiba loan sinabra sinatabra karmai kai si lebaki issue oi khalam ni dana aduna di nakhobu yengba mi masing hengalei aduga nakhona ngangi ba si loction be hengalei aduna di yam sathin effective oiba aduma makal gi message ama debate ki kutang da pirabani na debate se koi yamna yokhatpam change anu yam ngai sigi damte invite tobirok bisu aduga amana isim tang hydra luisin jage masi drama da ina ugi bani am tenba drama ne koi maningda lebiriba koi gi angang jing ju tum tahaninge kaino da koi oja jing di maningda phambasi oini yangalle mamang da phamsi am jengde classroom da khwai aroi bi da phambasing je masi gi si han yenge ba koi di an aroi da yam yengan manina ayamana mamang da yam phomgalle satra se ai class de di aroi bi yam jengalle moi kari tawrige famna yeng na message thabasi haiba kaya no kai jam pazin jenge oza tu da yeng na makut pai riba mobile ji message thaba ngame tangelo pazan message ilera me yam hairazan anyway koi yamna masi koi phagi ni drama ni sahi tara gi mamang da tawgiba mati amane adudagi kitang tawmaga lusin jage tawni kamai to ge da drama si ene kitang semdok sin tawre ko khwaidagi phaba oza yaudana satra afaba debater thoi afaba lebaki changchang loba si thopasi ngamdi critical thinking afabata warep no ngamba adugumba satra si thoktre khwaidagi phaba satra oza se masi loba sidaida education mantri masa su yaurage na haijane adeda sadi kama yawi do interview da ai marks upaga yauge haidana marks upaga yauraza na interviews khwai phaba uza logdoini interview ai hange marks upaga hange ai mantri te haidokan wa khwai phaba logsi paisa ka chadabi ada aham da nupim sange hai uza nupima ada mana question hange hai mantri sina marks upaga
Zanagana Manasi Yam Saednako. If you have Zanagana Manasi Kanana even. Question the Hosan. At the man of the key was on a piece now. Hi. Zanagana Mana knows the young Kansangariba. The Mapong could him to say the cop. The city school, the college, Yamna Sangnare. Zanagana Manasi Netati Supasa in the evening. Hi. Then my